ꯑꯍꯥꯟꯕꯃꯛꯇꯗ ꯁꯂꯥꯏ ꯁ꯭ꯇꯣꯔꯤ ꯆꯦꯅꯦꯜꯒꯤ ꯃꯍꯨꯠ ꯁꯤꯟꯖꯗꯨꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯆꯦꯡ ꯃꯩꯇꯩꯒꯤ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯑꯔꯣꯏꯕ ꯁꯦꯜꯐꯤ꯫ ꯂꯤꯛꯂꯥꯏ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡ ꯑꯃꯒꯤ ꯏꯉꯥꯎ ꯉꯥꯎꯖꯕꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤ ꯃꯆꯥ ꯃꯁꯨꯅꯤ꯫ ꯃꯥꯒꯤ ꯃꯊꯛꯇ ꯃꯕꯨꯡ ꯄꯥꯊꯧ ꯀꯧꯕ ꯌꯥꯝꯅ ꯐꯤꯡꯕ ꯑꯃꯁꯨ ꯂꯩꯔꯤ꯫ ꯃꯇꯝ ꯄꯨꯝꯕꯗ ꯂꯤꯛꯂꯥꯏ ꯃꯕꯨꯡ ꯄꯥꯊꯧꯒꯗ ꯄꯨꯟꯗꯨꯅ ꯂꯩꯃꯤꯟꯅꯕꯅ ꯂꯤꯛꯂꯥꯏꯕꯨ ꯄꯥꯝꯖꯕ ꯅꯨꯄꯥ ꯅꯍꯥꯁꯤꯡꯅ ꯂꯤꯛꯂꯥꯏꯗ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯍꯥꯏꯕ ꯉꯝꯂꯝꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯅꯨꯄꯥ ꯅꯍꯥꯅ ꯂꯤꯛꯂꯥꯏꯗ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯍꯥꯏꯔꯛꯂꯕꯁꯨ ꯂꯤꯛꯂꯥꯏꯅ ꯃꯕꯨꯡꯗ ꯍꯦꯛꯇ ꯍꯥꯏꯗꯣꯛꯏ꯫ ꯑꯗꯨꯒ ꯃꯕꯨꯡꯗꯨꯅ ꯑꯃꯨꯛ ꯃꯤꯑꯣꯏꯁꯤꯡꯗꯨ ꯐꯨꯕ ꯅꯠꯇ꯭ꯔꯒ ꯐꯨꯅꯕ ꯍꯦꯛ ꯍꯦꯛ ꯇꯧꯔꯝꯃꯤ꯫ ꯉꯁꯤꯁꯨ ꯂꯤꯛꯂꯥꯏꯅ ꯀꯣꯂꯦꯖꯇꯒꯤ ꯍꯜꯂꯛꯄꯗ ꯂꯝꯕꯤꯗ ꯈꯝꯇꯣꯟ ꯀꯧꯕ ꯉꯥꯎꯁꯤꯟꯅꯕ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡ ꯑꯃꯒꯤ ꯅꯍꯥ ꯑꯃꯅ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯅ ꯉꯁꯤꯁꯨ ꯂꯤꯛꯂꯥꯏꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯤ ꯎꯁꯤꯠꯇꯕ ꯈꯪꯉꯤꯗꯅ, ꯃꯤꯡꯒꯗꯤ ꯈꯝꯇꯣꯟ ꯀꯥꯏꯅ, ꯃꯁꯛꯇꯨꯒ ꯈꯨꯠꯊꯤꯗꯨꯒ, ꯅꯪꯅ ꯌꯥꯗ꯭ꯔꯁꯨ ꯑꯩꯅ ꯐꯥꯔꯒ ꯂꯧꯒꯅꯤ ꯀꯥꯏꯅ꯫ ꯂꯤꯛꯂꯥꯏꯒꯤ ꯃꯃꯥꯅ, ꯂꯤꯛꯂꯥꯏ ꯅꯪꯕꯨ ꯀꯣꯂꯦꯖꯇꯒꯤ ꯍꯜꯂꯛꯄꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯗꯨꯗ ꯅꯆꯤꯟꯗꯣ ꯇꯨꯝꯊꯣꯛꯂꯒ ꯂꯩꯔꯤꯕꯗꯨꯕꯨ ꯑꯃꯨꯛ ꯀꯩꯗꯧꯔꯕꯒꯦ? ꯉꯁꯤꯁꯨ ꯀꯅꯥꯅ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯔꯛꯂꯒꯦ? ꯏꯃꯥ ꯑꯩꯁꯦ ꯐꯥꯔꯒ ꯂꯧꯅꯤꯌꯦ꯫ ꯑꯗꯨꯝꯅꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯂꯝꯕꯤꯗ ꯊꯠꯂꯒ ꯍꯥꯏꯔꯤꯁꯦ꯫ ꯑꯗꯣ ꯉꯁꯤꯗꯤ ꯃꯥ ꯈꯪꯅꯦꯕ, ꯃꯥꯒꯤ ꯅꯨꯃꯤꯠ ꯁꯨꯔꯕꯅꯤ ꯉꯁꯤ꯫ ꯀꯅꯥꯅ ꯏꯆꯥꯕꯨ ꯐꯥꯔꯒ ꯂꯧꯗꯧꯔꯤꯕ? ꯈꯝꯇꯣꯟ ꯀꯧꯕ ꯔꯥꯁꯤ ꯌꯥꯝꯅ ꯀꯪꯕ ꯅꯨꯄꯥ ꯑꯃ ꯂꯩꯌꯦ, ꯃꯥꯅ ꯍꯥꯏꯅꯤ꯫ ꯏꯁ ꯏꯆꯥꯕꯨ ꯐꯥꯔꯒ ꯍꯦꯛꯇ ꯂꯧꯕ ꯌꯥꯕ꯭ꯔꯥꯅꯦ? ꯑꯗꯣ ꯅꯕꯨꯡꯗꯗꯤ ꯍꯥꯏꯔꯨꯔꯅꯨꯀꯣ, ꯑꯃꯨꯛ ꯐꯨꯅꯔꯨꯅꯤ꯫ ꯅꯕꯨꯡꯁꯦ ꯅꯪꯒꯤ ꯍꯥꯛꯇꯛꯇꯅꯦ ꯐꯠꯇꯕ ꯃꯤ ꯑꯣꯟꯗꯧꯔꯕꯅꯤꯀꯣ꯫ ꯍꯥꯏꯗꯣꯏꯅꯤ, ꯑꯗꯨꯒꯤꯅꯦ ꯑꯩꯅ ꯏꯕꯨꯡ ꯍꯜꯂꯛꯄ ꯉꯥꯏꯔꯤꯁꯦ꯫ ꯃꯗꯨꯁꯨ ꯍꯜꯂꯛꯇꯦꯍꯦ, ꯐꯣꯟ ꯇꯧꯕꯁꯨ ꯑꯣꯞ ꯂꯩ꯫ ꯆꯥꯛ ꯆꯥꯅꯕ ꯆꯠꯂꯤꯔꯥ ꯅꯨꯄꯤ ꯀꯣꯏ ꯆꯠꯂꯤꯔꯥꯁꯨ ꯈꯪꯗꯦ꯫ ꯃꯥꯁꯨ ꯐꯣꯟ ꯑꯣꯞ ꯊꯝꯂꯒ ꯅꯨꯄꯤ ꯍꯦꯛ ꯀꯣꯏꯔꯝꯅꯕ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯣꯕ꯫ ꯏꯁ ꯌꯦꯡꯉꯨꯅꯦ ꯃꯥꯅ ꯍꯥꯏꯔꯤꯕꯁꯤꯕꯣ꯫ ꯑꯗꯣ ꯏꯃꯥꯅ ꯍꯥꯏꯔꯤꯁꯤꯅꯤꯀꯣ, ꯅꯕꯨꯡꯗ ꯍꯥꯏꯒꯅꯨ꯫ ꯃꯥꯅ ꯃꯤ ꯁꯨꯝ ꯐꯨꯅꯗꯅ ꯂꯩꯔꯕꯗꯤꯅꯦ, ꯅꯕꯨꯡꯁꯦ ꯃꯄꯥꯟꯗ ꯅꯈꯨꯔꯥ ꯑꯇꯣꯝꯕꯒꯤ ꯃꯅꯥꯛꯇ ꯊꯝꯖꯈꯤꯁꯅꯤꯀꯣ꯫ ꯌꯥꯔꯣꯏ ꯀꯩꯁꯨ, ꯃꯥ ꯆꯠꯈ꯭ꯔꯗꯤ ꯑꯩꯁꯨ ꯆꯠꯀꯅꯤ꯫ ꯅꯪꯗꯤ ꯀꯔꯤꯒꯤ ꯆꯠꯇꯣꯏꯕ? ꯏꯕꯨꯡ ꯆꯠꯄꯒꯤ꯫ ꯏꯕꯨꯡ ꯂꯩꯇ꯭ꯔꯗꯤ ꯑꯩꯁꯨ ꯌꯨꯝꯗ ꯂꯩꯅꯤꯡꯗꯦ꯫ ꯑꯗꯨꯗꯤꯅꯦ ꯏꯃꯥꯅ ꯍꯥꯏꯕ ꯌꯥꯎ, ꯅꯕꯨꯡꯗꯅꯦ ꯃꯤ ꯐꯨꯅꯅꯕ ꯄꯥꯎ ꯇꯝꯖꯤꯟꯒꯅꯨ ꯍꯥꯏꯔꯤꯕꯁꯤꯅꯤꯀꯣ꯫ ꯍꯥꯏꯅꯤ ꯑꯩꯗꯤ, ꯐꯨꯍꯟꯗꯣꯏꯅꯤ꯫ ꯑꯩꯕꯨ ꯐꯥꯔꯒ ꯂꯧꯅꯤ ꯀꯥꯏꯅ꯫ ꯑꯩ ꯐꯥꯔꯒ ꯂꯧꯈ꯭ꯔꯗꯤ ꯀꯃꯥꯏ ꯇꯧꯅꯤ? ꯍꯥ? ꯀꯃꯥꯏ ꯇꯧꯗꯣꯏꯅꯣꯕ? ꯅꯪꯅꯦ ꯐꯥꯒꯦꯒ ꯐꯥꯖꯈ꯭ꯔꯁꯅꯨꯗ꯫ ꯅꯪꯒꯤ ꯏꯁꯧꯗꯨꯗ ꯇꯟꯗꯅꯅꯦ ꯂꯝꯕꯤꯗ ꯃꯥꯏꯅ ꯑꯃꯨꯛ ꯊꯥꯗꯖꯔꯝꯁꯅꯤ꯫ ꯑꯗꯣ ꯏꯃꯥ ꯊꯕꯛ ꯂꯣꯏꯁꯤꯟꯒꯦ, ꯅꯪꯁꯨ ꯏꯃꯥꯒꯤ ꯃꯇꯦꯡ ꯈꯔ ꯄꯥꯡꯂꯨ꯫ ꯉꯝꯗ꯭ꯔꯦ, ꯃꯤ ꯏ ꯀꯥꯔꯤꯀꯥꯟꯁꯤꯗ ꯊꯕꯛꯀ ꯍꯥꯏꯔꯛꯀꯅꯨꯀꯣ꯫ ꯑꯦ ꯑꯗꯣ ꯑꯩ ꯁꯥꯎꯕꯒꯤ ꯁꯦꯜꯐꯤ ꯀꯥꯞꯇ꯭ꯔꯤꯀꯣ, ꯑꯃꯨꯛꯇ ꯀꯥꯞꯈꯤꯒꯦ꯫ ꯑꯩꯁꯦ ꯁꯥꯎꯔꯁꯨ ꯑꯗꯨꯝ ꯐꯖꯩꯀꯣ꯫ ꯑꯗꯨꯗꯤ ꯁ꯭ꯇꯦꯇꯁ ꯊꯝꯒꯦ, ꯏꯕꯨꯡꯅ ꯑꯩ ꯁꯥꯎꯔꯦ ꯍꯥꯏꯕ ꯈꯪꯅꯕ꯫ ꯑꯗꯣ ꯏꯕꯨꯡꯗꯤ ꯐꯣꯟ ꯑꯣꯐ ꯂꯩꯀꯣ? ꯍꯣꯔꯦꯟ ꯑꯣꯟ ꯇꯧꯔꯀꯥꯟꯗ ꯎꯖꯔꯁꯅꯤꯗ꯫ ꯑꯩ ꯍꯧꯖꯤꯛ ꯁꯥꯎꯕ ꯐꯅꯕ ꯀꯩꯗꯧꯅꯤ? ꯑꯩꯒꯤ ꯀꯥꯗ ꯗ꯭ꯔꯦꯁ ꯍꯣꯡ ꯍꯣꯡꯗꯅ ꯁꯦꯜꯐꯤ ꯇꯧꯔꯨꯒꯦ꯫ ꯃꯤꯀꯨꯞ ꯈꯔ ꯂꯩꯔꯒ ꯃꯕꯨꯡ ꯄꯥꯊꯧꯁꯨ ꯃꯃꯥꯟꯅꯕꯁꯤꯡꯒ ꯆꯥꯛ ꯆꯥꯅꯕ ꯂꯣꯏꯗꯨꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯕꯨꯡ ꯍꯦꯛ ꯍꯜꯂꯛꯄꯒ ꯂꯤꯛꯂꯥꯏꯅ ꯆꯦꯟꯁꯤꯟꯗꯨꯅ ꯄꯥꯎ ꯇꯝꯂꯝꯃꯤ꯫ ꯍꯌꯦꯡꯗꯣ ꯑꯩꯒ ꯅꯣꯏ ꯀꯣꯂꯦꯖꯇ ꯆꯠꯁꯤ꯫ ꯑꯗꯨꯒ ꯃꯤꯗꯣ ꯈꯪꯂꯗꯤ ꯑꯩꯉꯣꯟꯗ ꯇꯥꯛꯂꯛꯑꯣꯀꯣ, ꯃꯄꯨꯟꯁꯤꯒꯤ ꯃꯇꯨ ꯊꯤꯕ ꯈꯪꯉꯂꯣꯏꯒꯦꯕ꯫ ꯍꯌꯦꯡꯗꯤ ꯁꯟꯗꯦꯅꯤꯍꯦ꯫ ꯑꯗꯣ ꯅꯨꯄꯥꯗꯣ ꯑꯩꯈꯣꯏ ꯀꯣꯂꯦꯖꯇ ꯇꯝꯕ ꯃꯤ ꯅꯠꯇꯤꯌꯦ꯫ ꯑꯩꯅ ꯍꯜꯂꯛꯄꯗ ꯂꯝꯕꯤꯗ ꯍꯦꯛꯇ ꯉꯥꯏ ꯂꯩꯔꯝꯕ ꯃꯤꯅꯦꯕ꯫ ꯑꯗꯨꯁꯨ ꯃꯣꯏ ꯃꯤ 5ꯃꯨꯛ꯫ ꯏꯕꯨꯡ ꯃꯊꯟꯗꯅ ꯐꯨꯕ ꯉꯝꯂꯣꯏꯕ꯫ ꯑꯩꯈꯣꯏꯒꯤꯁꯨ ꯃꯤ ꯈꯔ ꯄꯨꯔꯒ ꯆꯠꯁꯦ꯫ ꯃꯃꯥ, ꯅꯆꯥꯅꯨꯄꯤꯒ ꯅꯆꯥꯅꯨꯄꯥꯒꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯕꯨ ꯀꯔꯤ ꯋꯥꯔꯤꯅꯣꯅꯦ? ꯑꯩꯗꯤ ꯇꯥꯕꯗ ꯀꯤꯕ ꯑꯃꯁꯨꯝ ꯌꯥꯎꯁꯤꯜꯂꯛꯑꯦꯅꯦ꯫ ꯀꯔꯤ ꯋꯥꯔꯤꯅꯣ ꯃꯣꯏ ꯃꯄꯥꯅ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯇꯥꯔꯨ ꯂꯥꯎꯅꯤ ꯅꯪꯁꯨ, ꯅꯆꯥꯅꯨꯄꯥꯒ ꯅꯆꯥꯅꯨꯄꯤꯒꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯦ꯫ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯕꯗꯤ ꯀꯨꯏꯔꯔꯣꯏ ꯑꯩꯈꯣꯏ ꯌꯨꯝꯗꯁꯨ ꯄꯨꯂꯤꯁ ꯂꯥꯛꯀꯗꯕ꯫ ꯃꯣꯏ ꯃꯄꯥꯅ ꯃꯔꯣꯜ ꯑꯃ ꯀꯤꯒꯟꯕꯅꯦ, ꯑꯗꯨꯒ ꯅꯆꯥꯅꯨꯄꯥꯁꯤꯅ ꯀꯅꯥ ꯂꯧꯔꯤꯕꯅꯣ ꯃꯤ ꯐꯨꯅꯕ ꯑꯁꯨꯛ ꯌꯥꯝꯅ ꯄꯥꯝꯂꯤꯕꯁꯤꯕꯣ? ꯅꯆꯥꯅꯨꯄꯤꯁꯤꯁꯨꯅꯤ, ꯅꯨꯄꯥꯗꯒꯤ ꯈꯤꯠ ꯃꯍꯦꯜꯂꯤ ꯃꯥꯅ꯫ ꯄꯥꯊꯧ, ꯂꯤꯛꯂꯥꯏ,
Noi anibu kari wari sanaribano. Napase taba ngamdrene noi anigi wari se. Ima, kaishu wari sanadeda. Hojikta noi anibu mi puraga chatpa aduga phuba hatpa kaina yamna haina khibadaine. Aikhoi pa basa wa henjana hai sengo mi hatpa kaina. Ima, baba, aikhoi isanda khamton kaubanu pa amana pharaga lawnina college halakpa khudingi ngairaga hekta leirammi. Adugi mathang aikhoi isana college atpado aiga chasena sum hainabanida. Yare, nanga chatlanu. Napaga maina sasasani. Nanga chatlagane mi amuk phunaruge habro. Aina ichana biga college chatuna leirabadi ai thabakti kanana chatke habana mama. Sumaina tawro moi mapa. Moi mapa na thabak chatpadane nachanupi se college phawba thinbiram. Halakpadasu nachanupi se college tagi lauraga hanbiro. Ngamdre pabadi thena thaba halaga aina college ta paba ngai legadro. Aduga aikhoi pabadi mina ifaraga pukhrasu kanbai mahuta kapaga lehawada bai pane. Ha isa nupigi wata side. Adu oiragana noi khuratongi manakta oina larik makhado tamtharuragero. Ngamdre yaroima mapalamda leiraga moi mapalamgi phije chaksado tamlaga mulakani aduna yaro. Phije chaksa tokro mayangda mayum ung pankhini aduna sida sum tamjasane moi mapalamna kari hendana laik tamba thabra haibabune dress matat mata selaga social media da amu thagalaktan tokani. Ha adu yauradi ne ai sak thonglurage noina pana sana phanaba adum khana horo. Mapa masa punna noi asamna ningthau ka bu yauraktuna Lilai college sananaba loishinba loiraga selfie tawri. Aduga mabung pathauna Lilai bu college ta thinaba magi buleto inthoktuna ngairi. Lilai nang selfie tawraga dum lehorgero. Loidawri ibung amtanga. Ngasidi karino aigi saksiba khupazam chadimi. Samaina sum aigi sakse nungtigi phajaradi khamton gumana pa masing sum yam khalakani bo. Adu oyadi ai hena wani bo. Noi anibo chak charabran he. Liklai chak cha khone he. Thiba loirabani ne. Aikhoi ima sa adum haine he. Chak charaga college sapado puk yamna nungaite. Manung hekde changninge arago. Nabuk nungai ramoi. Chak charaga chatpase ko. Megi mayam ama hauraga chabadudi karimata tawramoy ba. Aikhoi ima sa isau yamna langin kansida photo fazab amta captionge. Aikhoi magi maya se. Ado ima ai chalego manam namkhige ni henoi ani bo. Ado imagi patho horen mi phuna chaina tawganu ko. Yari yare chalo chalo. Mama na macha ani bo asoi angam yaudana ba manam nambirami. Aduga pathauga liklai ga so college ta chalami. Pathau na masan napi liklai bo college thilakpada ubada college adugi leisabi kayadi pathau da ngaunarami. Pathau na liklai college ta thilamlaga tholakpada college gate menga da khamton hariba nupado mamanaba kharaga pathaugi gari mamangda leptuna khamle. Oi sining labo gari mangla chongsilai de. How dare machine pa simade. Gari do matai de kham. Matai de kham ni bungo leyamba wa khara hangene. Ibungo kaina soinau singsidi. Nupa mana maru khamto masigi nupa sidi fazana hawtre. Masi waka hangdabida aswaida puthologa yairasira. Amana amo masigi nupasa phurage khalamane sum phuning leebo. Pathauna hojika wamingdo kariba khamton haiba. Khamtona aigi mingse hek tabada akibam phorpoi mongni ne. Nupa mana mani maru khamton nangi mingse ahan hek tabada khoktakti dum chana bazani. Songi warido asai marum doina sanarusi yamba. Nupa kharaduna ming tabada yamba kaina haire he. Khamtona khatorkani lala adumaina haibaga bhab tari faidana. Pathauna moide sida dum lehenbiramo yamba go ina tumina ai bhab tare
Noi sida leramo. Aigi liklai da tholodine pau sat long piro. Ngasidi aigi liklai dane gi fazabam pi dawribane. Ado low haibase yadi yak to mande. Kai tan noi bungo nangna purisina. Samane sum chaladi akhoi yumbu yogdorine. Pathawna masi maram haife yenglaga hoi mai haidabida Khamton gi mamai da kina pop pop lamna thinduna purami. Khamton ayo haiba phawba nangdana longna haithaduna wanthakirami. Aduga Khamtona gyan taraktuna makeup tholakpada Pathaw manakta phamduna leirami. Hoi ma mai se sai yamna he adu nang kana no karigina nangna aingonda fuge so hayamdana pangfuda furide nang ai kana no khangbro ha nang hatoro masi amuka masi ngai kho tapna wari shasi yamba ado karigino aingonda asuk thina furisi bo yamba kaina sakta asiga liklai da nangna faraga lawnina yen khangan tobro babtare sigi oredana nangna nga sengonda mayam ga mananda ba maongda furisi de hoi yongcha kakshimanda munata karigumba matungdane nangi na sakta liklai gi mamangda ohangano khangaba yaragadi wakhalda fawba liklai gi maramda khangano siningladi khangre natraga hauji hatomro Pathawna Khamtonda wa khara hairamlaga chatkirami. Khamtondi mamai mamito pupom pomduna. Pathawda mit khani yengduna lehawi. Ngahak lerega Khamtongi mamanaba singdo Khamton thiduna lai. Pathawdi college tagi liklai puduna chatkre. Somdana Khamton yam sauduna singlaga lehawi. Haujikti Khamton ai kanano haibada khanghanba taredana. Mamanaba singduna Maru Khamton Kuidore mai mi kaloi pomini hauski hero man baduna furamira aduga ikoidana noksilamlaga liklai da magi gari mangda haplaga puruga chakribe wani nupa amana phuna boyadi ekoi tana blog po yadro ekoi dino any marum sida liklai gi maram da wari sanari boy khandana asomda nupi yinglaga lakna dana leuri phuna banate purambani ne ha purambani ba karige Kari maram kya? Khangde. Maram haidabida maida pangthinda thinjalaini. Aduga ide adu mon thar male. Aina wakhal tarakpada. Man liklai gi wakhal thado. Magi mamangda amu hana sat ulakano. Natradi hadokani kaina. Kaino khara hemnaga chakhimne. Adudi hajiki nupada. Liklai ga khaknabu nupa oidarine. Amana amo. Hajiki hero man ba nupaduna khatrak tawraga Aikogi bet man ba maru nate Khamton bo furamlaga tumina chakraba phai mathang ek thingnaba miguptana aikoi nong pharaga phujaba taidana Khamtona ma kona fugadabne liklai hana pharaga logadabne nupa amana aikoi na lodora maro liklai sha he gadha aina logadabni ne nang hore yupi thakunra yupi thakanura ba nupa daidana masa yudanate Saung bung kabuigi ok model so pizagumsi maruki na pibo ekhone lodura kaina amaduna henmandro no shodo de Khamtona nang tumileo ayo ai busin khalune noiba na awna yadrene atai duna hogorpasu ngomdraboira amana ai gai thawjulake natradi college kin pi mayam mamangda ekhoi gi maru Khamton sa thanglaga punarane ba Khamtona sat thawjalo ai lai ho to do male pharmacy dei guli amta hana lokis nupa mana guli de hena faba direct hekta sawung bung ka bui khulda pasilubadi kari kai lugo pik amam phat long sing siladi maruk ke lai ho dudi yam laina swai lo mang khinida phagadrane yuna bo phatradi koino maru saslo gari su thawjale Koino, itana thanulaga moi loina gaida ka khrisina. Maru, noi shu ai faubadi hana gaida inkhalamudana. Gaida ai gi pagi ne, noi napa gi amta natiye. Noi na harauna, asok pai thanamlaga yong dolo chongkhatna khrido. Mupunsida bolero amta tong phangdramnina. Moidi aina gari ga porokpase harau loirene. Mamanaba singdana gari dai kamtharaga
ꯈꯝꯇꯣꯟꯗꯣ ꯄꯝꯕꯣꯏ ꯀꯩꯕꯣꯏ ꯒꯥꯔꯤꯗ ꯍꯥꯞꯀꯠꯂꯤ ꯑꯗꯨꯒ ꯁꯥꯋꯣꯝꯕꯨꯡ ꯀꯕꯨꯏ ꯈꯨꯟꯖꯥꯎꯗ ꯌꯨ ꯊꯛꯄ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨꯒ ꯅꯨꯃꯤꯠꯁꯤꯗꯩ ꯈꯝꯇꯣꯟꯅ ꯂꯤꯛꯂꯥꯏꯕꯨ ꯐꯥꯅꯕ ꯃꯃꯥꯟꯅꯕꯁꯤꯡꯗꯨꯒ ꯀꯣꯏꯁꯦꯟ ꯁꯦꯟꯅꯕ ꯍꯧꯔꯝꯃꯤ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯂꯤꯛꯂꯥꯏ ꯀꯣꯂꯦꯖꯇ ꯆꯠꯅꯕ ꯂꯣꯏꯁꯤꯜꯂꯝꯃꯤ ꯊꯣꯡꯒꯥꯜ ꯃꯌꯥꯗꯅ ꯈꯝꯇꯣꯟꯅ ꯊꯥꯗꯣꯛꯄ ꯃꯣꯏ ꯃꯤ ꯑꯅꯤꯗꯨꯅ ꯂꯤꯛꯂꯥꯏꯒꯤ ꯄꯥꯎ ꯂꯧꯗꯨꯅ ꯈꯝꯇꯣꯟꯗ ꯐꯣꯟ ꯇꯧꯗꯨꯅ ꯈꯪꯍꯜꯂꯤ ꯈꯝꯇꯣꯟꯅ ꯄꯥꯎ ꯆꯨꯝꯂꯕ ꯂꯤꯛꯂꯥꯏ ꯀꯣꯂꯦꯖ ꯆꯠꯅꯕ ꯊꯣꯛꯂꯛꯑꯅꯤ ꯍꯥꯏꯕ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯊꯣꯛꯇꯤ ꯊꯣꯛꯂꯛꯇ꯭ꯔꯤꯌꯦ ꯌꯨꯝ ꯃꯊꯛꯇ ꯁꯦꯜꯐꯤ ꯇꯧꯔꯤ ꯍꯣꯔꯦꯟꯗꯤ ꯑꯩꯒ ꯑꯣꯏꯅ ꯁꯦꯜꯐꯤ ꯇꯧꯃꯤꯟꯅꯗꯣꯏꯅꯤꯗ ꯊꯣꯛꯂꯛꯄꯒ ꯐꯣꯟ ꯑꯃꯨꯛ ꯇꯧꯔꯛꯎꯀꯣ ꯑꯗꯨꯒ ꯉꯍꯥꯟꯃꯨꯛꯀꯤ ꯅꯨꯄꯥꯗꯣ ꯃꯕꯨꯡ ꯑꯣꯏꯔꯝꯃꯦ ꯍꯥꯏꯕꯗꯣ ꯃꯥꯗ ꯑꯃꯨꯛꯀ ꯊꯤꯜꯂꯛꯇꯣꯏꯔꯥ ꯍꯥꯏꯕꯗꯨꯁꯨ ꯍꯥꯏꯔꯛꯑꯣꯍꯦ ꯃꯑꯣꯡ ꯌꯦꯡꯅꯕ ꯐꯣꯟꯗꯤ ꯑꯗꯨꯝ ꯄꯥꯏꯌꯨꯍꯦ ꯁꯦꯜꯐꯤ ꯂꯣꯏꯔꯕ ꯃꯥꯜꯂꯦ ꯀꯨꯝꯊꯈ꯭ꯔꯦ ꯊꯣꯛꯂꯛꯑꯅꯤ ꯑꯩꯒꯤ ꯁꯛꯁꯦ ꯊꯤꯌꯨ ꯁꯨꯛꯌꯥ ꯌꯥꯗꯦꯃꯤ ꯑꯗꯨꯝ ꯐꯖꯔꯒ ꯂꯩ ꯍꯥꯏꯕ ꯏꯃꯥ ꯑꯩ ꯀꯣꯂꯦꯖ ꯆꯠꯂꯦꯀꯣ ꯅꯪꯅ ꯀꯣꯂꯦꯖꯇꯣ ꯑꯃꯨꯛ ꯂꯦꯞ ꯇꯧꯗꯅ ꯂꯩꯌꯨ ꯑꯗꯨ ꯅꯪꯕꯨ ꯀꯅꯥꯒ ꯆꯠꯇꯣꯏꯅꯣ ꯅꯕꯨꯡꯁꯨ ꯅꯄꯥꯒ ꯊꯕꯛ ꯆꯠꯈꯤꯌꯦ 이마네비 톤톤가 ꯆꯠꯇꯣꯏꯅꯤ 이마 하이버가 떠보가 마디 ꯑꯩ ꯂꯧꯕ ꯂꯥꯛꯄ ꯂꯥꯛꯑꯦ ꯑꯗꯣ 이마 ꯑꯩ ꯍꯣꯔꯦꯟ ꯀꯣꯂꯦꯖꯇꯒꯤ ꯂꯧꯕ ꯂꯥꯛꯑꯣ ꯍꯥꯏꯌꯨꯀꯣ 이bun다 ꯅꯪꯕꯨ 이마ꯗ ꯍꯥꯏꯗ꯭ꯔꯁꯨ ꯅꯕꯨꯡꯒ ꯐꯣꯟꯗ ꯑꯗꯨꯝ ꯍꯥꯏꯅꯕ ꯌꯥꯗ꯭ꯔꯣ ꯉꯥꯏꯈꯣ 이마 ꯃꯅꯝ ꯅꯝꯕꯤꯈꯤꯒꯦꯅꯦ ꯌꯥꯔꯦ ꯒꯥꯔꯤꯗꯣ ꯇꯞꯅ ꯊꯧꯀꯣ ꯅꯣꯏ ꯑꯅꯤ ꯇꯣꯟꯇꯣꯟꯅ ꯂꯥꯛꯑꯣꯍꯦ ꯊꯦꯡꯉꯦ ꯇꯣꯟꯇꯣꯟ ꯒꯥꯔꯤꯗꯣ ꯇꯞꯅ ꯊꯧꯀꯣ ꯍꯣꯏ ꯏꯗꯝꯆꯥ ꯂꯥꯛꯑꯣ ꯇꯣꯡꯉꯣ ꯀꯩꯅꯣꯝ ꯇꯧꯏꯗꯨꯕꯣ ꯑꯁ 마기 셀피세 hꯧꯖꯤꯛ 남ꯗ ꯌꯥꯗꯕꯗꯣ ꯃꯉꯥꯏꯔꯦ ꯃꯦꯃꯣꯔꯤꯅꯤꯍꯦ ꯌꯥꯏ ꯊꯧꯔꯣ ꯈꯝꯇꯣꯟꯒꯤ ꯃꯃꯥꯟꯅꯕꯅ ꯃꯔꯨꯞ ꯂꯤꯂꯥꯏ ꯆꯠꯈ꯭ꯔꯕꯅꯤ ꯃꯃꯥꯟꯅꯕꯤꯒꯤ ꯒꯥꯔꯤ ꯃꯅꯤꯡꯗ ꯇꯣꯡꯂꯒ ꯆꯠꯈ꯭ꯔꯦ ꯍꯥꯏꯕ ꯃꯃꯥꯟꯅꯕꯤꯒ ꯐꯔꯦꯗ ꯃꯕꯨꯡ ꯃꯀꯣꯛ ꯆꯥꯛꯄꯗꯨꯒ ꯂꯥꯛꯇꯕꯁꯦ ꯑꯗꯨꯗꯤ ꯅꯣꯏ ꯑꯅꯤꯁꯨ ꯃꯅꯤꯡꯗ 이ꯅꯔꯛꯑꯣꯅꯦꯀꯣ ꯍꯣꯏ 이ꯅꯔꯦ ꯑꯁꯨꯝꯅ ꯂꯤꯛꯂꯥꯏꯒ ꯃꯃꯥꯟꯅꯕꯤ ꯇꯣꯟꯇꯣꯟꯒꯅ ꯀꯣꯂꯦꯖ ꯂꯥꯛꯄꯒꯤ ꯂꯝꯕꯤꯒꯤ ꯃꯤ ꯈꯔ ꯍꯥꯡꯕ ꯃꯐꯝꯗ ꯈꯝꯇꯣꯟꯅ ꯃꯥꯒꯤ ꯕꯣꯂꯦꯔꯣꯗꯨ ꯈꯥꯝꯖꯤꯟꯗꯨꯅ ꯃꯅꯤꯡꯗꯒꯤ 이ꯅꯔꯛꯄ ꯅꯨꯄꯥ ꯑꯅꯤꯗꯨꯒꯅ ꯂꯤꯛꯂꯥꯏꯕꯨ ꯐꯥꯔꯒ ꯒꯥꯔꯤꯗ ꯀꯟꯅ ꯍꯥꯞꯅꯕ ꯍꯣꯠꯅꯔꯝꯃꯤ ꯇꯣꯟꯇꯣꯟꯅ ꯄꯥꯈꯠꯇꯨꯅ ꯃꯤ ꯂꯥꯛꯄ꯭ꯔꯥ ꯌꯦꯡꯗꯨꯅ ꯂꯤꯛꯂꯥꯏꯕꯨ ꯀꯟꯅꯕ ꯂꯥꯎꯔꯝꯃꯤ ꯂꯤꯛꯂꯥꯏꯗꯤ ꯃꯊꯋꯥꯏ ꯍꯤꯡꯅꯕ ꯈꯝꯇꯣꯟꯒꯤ ꯃꯃꯤꯠꯇ ꯈꯨꯖꯤꯟꯅ ꯈꯣꯠꯇꯠꯂꯝꯂꯒ ꯅꯥꯟꯊꯣꯛꯇꯨꯅ ꯁꯣꯔꯣꯛ ꯋꯥꯡꯃ ꯂꯥꯟꯅ ꯆꯦꯟꯈꯤꯔꯝꯃꯤ ꯈꯝꯇꯣꯟꯅ ꯃꯤꯠꯇ ꯈꯨꯖꯤꯟꯅ ꯈꯣꯠꯂꯦ ꯅꯥꯟꯊꯣꯛꯈ꯭ꯔꯦꯅꯦ ꯅꯣꯏ ꯂꯤꯛꯂꯥꯏꯁꯤ ꯇꯥꯟꯅꯔꯒ ꯐꯥꯎꯅꯦ ꯑꯩꯌꯣ ꯑꯁ ꯃꯕꯨꯡꯅ ꯑꯃꯨꯛ ꯐꯨ ꯃꯆꯟ ꯅꯨꯄꯤꯅ ꯑꯃꯨꯛ ꯈꯣꯠ ꯑꯁ ꯑꯩꯒꯤ ꯃꯥꯏꯁꯦ ꯕꯦꯁꯣꯜ ꯑꯇꯣꯞꯄꯗ ꯊꯥꯡꯅ ꯌꯥꯟꯕꯒ ꯆꯞ ꯃꯥꯟꯅꯔꯦ ꯑꯩꯌꯣ ꯑꯁ ꯅꯣꯏ ꯇꯥꯟꯅꯗ꯭ꯔꯤꯕ ꯂꯤꯛꯂꯥꯏꯗꯣ ꯑꯗꯨꯒ ꯃꯁꯤꯒꯤ ꯍꯤꯡꯆꯥꯕꯤ ꯃꯔꯛꯇꯒꯤ ꯊꯤꯃꯜꯂꯦꯅ ꯇꯥꯟꯊꯣꯔꯛꯄꯤ ꯃꯥꯟꯕꯤ ꯅꯨꯄꯤꯁꯦ ꯃꯃꯥꯏꯁꯤꯗ ꯈꯨꯄꯥꯡ ꯊꯥꯖꯤꯜꯂꯝꯃꯣꯏ ꯑꯩꯗꯤ ꯇꯥꯟꯅꯕ ꯉꯝꯃꯔꯣꯏ ꯒꯥꯔꯤꯗ ꯅꯠꯇ꯭ꯔꯗꯤ ꯇꯣꯟꯇꯣꯟꯅ ꯅꯣꯏ ꯈꯪꯅꯤ ꯃꯕꯨꯡ ꯄꯥꯊꯧ ꯀꯧꯒꯦꯕ ꯂꯤꯛꯂꯥꯏꯗꯨꯅ ꯀꯔꯣꯝꯗ ꯆꯦꯟꯈ꯭ꯔꯒꯦ ꯑꯃꯨꯛ 마기 ꯐꯣꯟꯁꯨ ꯁꯤꯗ ꯇꯥꯍꯧꯔꯕ ꯃꯥꯜꯂꯦꯅꯦ ꯑꯁ ꯀꯔꯤꯅꯣ ꯉꯁꯤ ꯅꯨꯃꯤꯠꯁꯤꯗ ꯇꯧꯔꯤꯕꯁꯤꯕꯣ ꯃꯁꯤ ꯈꯪꯗꯅꯅꯦ ꯑꯩꯅ ꯏꯇꯥ ꯂꯤꯛꯂꯥꯏꯒ ꯆꯠꯃꯤꯟꯅꯕ ꯑꯗꯨꯝ ꯀꯤꯔꯤꯁꯦ ꯑꯩꯒꯤ ꯒꯥꯔꯤ ꯃꯆꯥꯗꯨꯅ ꯀꯔꯥꯏꯗ ꯑꯃꯨꯛ ꯂꯩꯈ꯭ꯔꯒꯦ ꯑꯥꯗ ꯂꯣꯡꯉ ꯂꯩꯔꯦꯅꯦ ꯂꯤꯛꯂꯥꯏꯅ ꯑꯩ ꯀꯥꯏꯗ ꯆꯦꯟꯒꯅꯤ ꯑꯩ ꯀꯥꯏꯗ ꯂꯣꯠꯀꯅꯤ ꯁꯤꯗꯤ ꯅꯨꯄꯥꯁꯤꯡꯗꯨꯅ ꯑꯥꯗ ꯆꯦꯟ ꯂꯩꯔꯦ ꯅꯨꯄꯥ ꯑꯃꯅ ꯑꯁ ꯅꯤꯁꯥ ꯆꯥꯕꯁꯤ ꯆꯦꯟꯕꯗ ꯌꯥꯝꯅ ꯋꯥꯏꯗ ꯊꯕꯥꯛꯀ ꯁꯦꯒꯥꯏꯗꯧ ꯃꯥꯜꯂꯦ ꯑꯍꯜ ꯑꯃꯅ ꯍꯣꯏ ꯅꯣꯏꯁꯤꯕꯨ ꯅꯨꯄꯤ ꯃꯆꯥꯁꯤꯕꯨ ꯀꯔꯤꯒꯤ ꯇꯥꯟꯅꯩꯅꯣꯅꯦ ꯃꯥꯃꯥ ꯐꯤꯂꯝ ꯅꯝꯃꯤꯅꯦ ꯑꯗꯨꯝ ꯌꯦꯡꯉꯣ ꯌꯥꯝ ꯃꯥꯟꯕꯅꯦ ꯑꯁꯦꯡꯕꯒ ꯐꯤꯂꯝꯅꯦ ꯍꯥꯏꯕ ꯍꯦꯔꯣꯗꯤ ꯎꯗꯦꯅ ꯍꯦꯔꯣꯗꯤ ꯃꯥꯃꯥ ꯃꯥꯡꯒꯦ ꯃꯍꯤ ꯊꯤꯠꯂꯒ ꯊꯛꯎꯕꯒꯤ ꯃꯕꯨꯛ ꯅꯨꯡꯉꯥꯏꯍꯧꯗꯤꯌꯦ ꯂꯤꯛꯂꯥꯏꯅ ꯁꯨꯝ ꯆꯦꯜꯂꯛꯄꯗ ꯄꯤꯕꯥ ꯀꯧꯕ ꯃꯃꯥ ꯅꯥꯕꯒꯤ ꯍꯤꯗꯥꯛ ꯂꯩꯕ ꯂꯥꯛꯄ ꯅꯍꯥ ꯄꯥꯈꯪ ꯑꯃꯒꯤ ꯑꯦꯛꯇꯤꯚꯥꯗ ꯊꯦꯡꯖꯤꯜꯂꯝꯃꯤ ꯑꯁ ꯁꯣꯛꯄ꯭ꯔꯣ ꯏꯆꯟ ꯅꯪꯕꯨ ꯉꯥꯎꯕ꯭ꯔꯣ ꯃꯤ ꯊꯋꯥꯏ ꯍꯤꯡꯅꯕ ꯀꯟꯅ ꯆꯦꯜꯂꯛꯏꯉꯩꯁꯤꯗ ꯒꯥꯔꯤꯗ ꯑꯃꯨꯛ ꯊꯣꯝꯃꯛꯏꯗꯨꯕꯣ ꯑꯩꯌꯣ ꯏꯃꯥ ꯈꯣꯡꯇꯦ ꯑꯩ ꯐꯥꯈ꯭ꯔꯅꯤꯌꯦ ꯏꯃꯥ ꯑꯩ ꯐꯥꯈ꯭ꯔꯅꯤꯌꯦ ꯅꯪꯅ ꯑꯩꯒꯤ ꯒꯥꯔꯤ ꯃꯃꯥꯡꯗ ꯆꯦꯟꯁꯤꯜꯂꯛꯑꯒ ꯑꯩꯅ ꯊꯣꯡꯒꯦꯅ ꯊꯣꯡꯕꯁꯨ ꯅꯠꯇꯅ ꯑꯗꯣ ꯍꯧꯒꯠꯄ ꯉꯝꯕ꯭ꯔꯥ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ ꯑꯩ ꯑꯅꯛꯄ ꯍꯣꯁꯄꯤꯇꯥꯜꯗ ꯐꯥꯔꯃꯥꯁꯤ ꯑꯃꯗꯔ ꯑꯃꯨꯛꯇ ꯌꯦꯡꯖꯔꯝꯒꯦ ꯑꯗꯣ ꯁꯦꯟꯗꯤ ꯑꯝꯇ ꯌꯥꯎꯗꯦ ꯏꯃꯥ ꯅꯥꯕꯒꯤ ꯍꯤꯗꯥꯛ ꯂꯩꯊꯣꯛꯈꯤꯗꯅ ꯑꯗꯨꯗꯤ ꯅꯪꯅ ꯍꯥꯏꯁꯦ ꯑꯩꯅ ꯁꯦꯟ ꯄꯨꯊꯣꯛꯑꯣ ꯍꯥꯏꯔꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯌꯥꯔꯦ
ꯑꯗꯣ ꯑꯩꯒꯤ ꯊꯋꯥꯏ ꯑꯝꯇ ꯍꯥꯟꯅ ꯀꯟꯕꯤꯌꯣꯕ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯐꯥꯔꯒ ꯈꯝꯇꯣꯟꯅ ꯂꯧꯈ꯭ꯔꯅꯦꯕ ꯇꯨ ꯑꯥꯗ ꯇꯥꯟꯅꯔꯛꯏꯕ ꯃꯣꯏꯁꯦ ꯑꯩ ꯐꯥꯕ ꯂꯥꯛꯏꯅꯦ ꯑꯩ ꯑꯝꯇ ꯀꯟꯕꯤꯌꯣꯕ ꯃꯣꯏꯁꯦ ꯅꯤꯁꯥ ꯆꯥꯕ ꯌꯥꯝꯅ ꯑꯣꯛꯇꯕ ꯌꯨ ꯊꯛꯄ ꯃꯤ ꯉꯥꯛꯇꯅꯦ ꯍꯥꯏꯕ ꯑꯩ ꯑꯝꯇ ꯀꯟꯕꯤꯌꯣ ꯍꯥꯏꯕ ꯀꯔꯤꯒꯤꯅꯣ ꯃꯣꯏꯅ ꯅꯪ ꯐꯥꯗꯣꯏꯗꯤ ꯃꯣꯏꯗꯤ ꯃꯤꯁꯨ ꯌꯥꯝꯕ ꯃꯥꯜꯂꯤ ꯑꯗꯨꯒ ꯕꯣꯂꯦꯔꯣ ꯑꯃ ꯊꯧꯖꯤꯜꯂꯛꯏꯁꯤꯁꯨ ꯅꯪ ꯐꯥꯗꯣꯏꯔꯣ ꯑꯩ ꯀꯣꯟꯅ ꯋꯥꯔꯤ ꯂꯤꯔꯒꯦ ꯑꯩ ꯑꯝꯇ ꯀꯟꯕꯤꯌꯣꯕ ꯑꯩ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯁꯨꯛꯄꯥꯝ ꯄꯥꯝꯗꯦꯕ ꯅꯣꯏ ꯀꯅꯥ ꯉꯥꯏꯅꯣ ꯂꯤꯛꯂꯥꯏꯁꯦ ꯐꯥꯔꯒꯅꯦ ꯒꯥꯔꯤꯗ ꯍꯥꯞꯆꯤꯜꯂꯛꯎꯅꯦ ꯅꯨꯄꯥꯁꯤꯡꯗꯨꯅ ꯃꯁꯥ ꯐꯕ ꯅꯨꯄꯥ ꯑꯃ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯂꯩꯕꯁꯤꯗ ꯆꯪꯕꯗ ꯅꯨꯡꯉꯥꯏꯔꯣꯏꯗ꯭ꯔꯅ ꯃꯤꯀꯤ ꯊꯤꯁꯤꯡꯁꯤꯗꯤ ꯑꯔꯦꯝꯕ ꯆꯥꯕꯅ ꯀꯜꯂꯤꯕ ꯅꯣꯏ ꯃꯔꯤ ꯃꯉꯥ ꯁꯨꯔꯒ ꯅꯨꯄꯤ ꯐꯥꯕ ꯉꯝꯗꯕ ꯑꯩ ꯐꯥꯒꯦ ꯒꯥꯔꯤ ꯃꯨꯊꯛꯈꯤꯅꯨꯀꯣ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯗꯤ ꯈꯨꯄꯥꯛꯅ ꯄꯥꯛ ꯄꯥꯛ ꯊꯥꯖꯤꯜꯂꯒ ꯇꯥꯟꯈꯤꯒꯦ ꯑꯩꯕꯨ ꯉꯁꯤꯁꯨ ꯃꯤ ꯑꯃꯨꯛ ꯐꯨꯅꯗꯧꯔꯕ ꯑꯗꯨꯒ ꯉꯁꯤꯗꯤ ꯐꯤꯂꯝꯒ ꯌꯥꯝ ꯃꯥꯟꯅꯗꯧꯔꯦ ꯑꯩ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣꯃꯦ ꯑꯩ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ ꯍꯥꯏꯕ ꯈꯝꯇꯣꯟꯅ ꯃꯁꯦ ꯑꯩꯒꯤ ꯅꯨꯄꯤꯅꯤ ꯅꯪ ꯍꯟꯗꯣꯛꯅꯦ ꯑꯦꯛꯇꯤꯚꯥ ꯑꯅꯤ ꯒꯥꯏꯅ ꯀꯣꯟꯆꯥꯛ ꯃꯥꯟꯕꯝ ꯊꯧꯖꯤꯜꯂꯒ ꯍꯤꯔꯣ ꯁꯥꯗꯅ ꯍꯟꯗꯣꯛꯅꯦ ꯃꯔꯨꯞ ꯍꯥꯏꯒꯗ꯭ꯔꯥ ꯅꯨꯄꯤ ꯃꯁꯥꯅ ꯌꯥꯗꯅ ꯑꯀꯟ ꯑꯔꯤꯡ ꯁꯥꯕꯤꯒꯅꯨ ꯅꯨꯄꯤ ꯃꯆꯥꯁꯦ ꯃꯈꯣꯡꯁꯨ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯑꯩ ꯍꯣꯁꯄꯤꯇꯥꯜꯗ ꯑꯃꯨꯛꯇ ꯍꯥꯟꯅ ꯄꯨꯖꯔꯨꯈꯤꯒꯦ ꯆꯠꯊꯣꯛ ꯌꯥꯗ ꯂꯤꯛꯂꯥꯏ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯅꯪꯅ ꯌꯥꯗ꯭ꯔꯁꯨ ꯑꯩꯅ ꯐꯥꯔꯒ ꯂꯧꯅꯤꯅ ꯈꯝꯇꯣꯟꯅ ꯂꯤꯛꯂꯥꯏꯗꯣ ꯐꯥꯒꯤ ꯍꯦꯛ ꯇꯧꯕꯒ ꯄꯤꯕꯥꯅ ꯈꯝꯇꯣꯟꯗ ꯀꯤꯟꯅ ꯄꯣꯞ ꯂꯥꯎꯅ ꯊꯤꯟꯖꯤꯜꯂꯛꯏ ꯅꯣꯏ ꯀꯅꯥ ꯌꯦꯡꯉꯤꯅꯣ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯐꯨ ꯂꯥꯎꯅꯦ ꯆꯤꯟꯕꯥꯜ ꯀꯥꯏꯔꯦꯅꯦ ꯅꯨꯄꯥꯁꯤꯡꯗꯨꯅ ꯂꯥꯛꯑꯣꯏ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯐꯨꯗꯠꯂꯁꯤ ꯅꯠꯇ꯭ꯔꯗꯤ ꯍꯣꯔꯦꯟ ꯈꯝꯇꯣꯟꯅ ꯌꯣꯡ ꯄꯤꯊꯛꯇꯕ ꯇꯥꯔꯦꯕ ꯈꯝꯇꯣꯟꯗꯤ ꯃꯃꯥꯏꯗꯒꯤ ꯃꯆꯤꯜꯗꯒꯤ ꯆꯥꯎꯅ ꯄꯣꯝꯗꯨꯅ ꯒꯥꯔꯤꯗ ꯃꯥꯔꯒ ꯀꯥꯈ꯭ꯔꯦ ꯑꯗꯨꯒ ꯃꯃꯥꯟꯅꯕꯁꯤꯡꯗꯨꯒ ꯄꯤꯕꯥꯒ ꯌꯥꯝ ꯀꯟꯅ ꯐꯨꯅꯔꯝꯃꯤ ꯑꯗꯨꯕꯨ ꯈꯝꯇꯣꯟꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯗꯨꯗꯤ ꯅꯤꯁꯥ ꯆꯥꯕ ꯉꯥꯎꯁꯤꯟꯅꯕ ꯑꯣꯏꯕꯅ ꯄꯤꯕꯥꯕꯨ ꯐꯨꯕ ꯉꯝꯂꯝꯗꯦ ꯃꯤꯀꯨꯞ ꯈꯔ ꯂꯩꯔꯒ ꯂꯝꯕꯤꯗ ꯂꯥꯛꯄ ꯃꯤꯁꯤꯡꯁꯨ ꯁꯨꯝ ꯌꯥꯝꯁꯤꯜꯂꯛꯄꯅ ꯈꯝꯇꯣꯟꯒ ꯃꯃꯥꯟꯅꯕꯁꯤꯡꯗꯨꯒ ꯆꯦꯟꯈꯤꯔꯝꯃꯤ ꯃꯣꯏ ꯍꯦꯛ ꯆꯦꯟꯈꯤꯕꯒ ꯄꯥꯊꯧꯁꯨ ꯇꯣꯟꯇꯣꯟꯅ ꯐꯣꯟ ꯇꯧꯗꯨꯅ ꯀꯧꯕꯗꯒꯤ ꯃꯃꯥꯟꯅꯕ ꯈꯔꯒ ꯌꯥꯝ ꯐꯤꯡꯅ ꯌꯧꯁꯤꯜꯂꯛꯏ ꯑꯗꯨꯒ ꯇꯣꯟꯇꯣꯟꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯂꯤꯛꯂꯥꯏꯕꯨ ꯍꯨꯒꯠꯂꯝꯃꯤ ꯇꯟꯖꯥꯗꯨꯗ ꯄꯥꯊꯧꯒ ꯂꯥꯛꯃꯤꯟꯅꯕ ꯈꯔ ꯄꯪꯕ ꯅꯨꯄꯥ ꯑꯃꯅ ꯄꯤꯕꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯀꯗꯥꯏꯅꯣ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤ ꯌꯥꯎꯕ꯭ꯔꯣ ꯃꯁꯦ ꯁꯣꯏꯗꯅ ꯌꯥꯎꯔꯝꯒꯅꯤꯌꯦ ꯆꯦꯟꯕ ꯅꯪꯗꯗꯅ ꯂꯩꯍꯧꯕ ꯑꯣꯏꯔꯝꯒꯅꯤꯌꯦ ꯑꯗꯨꯗꯤ ꯃꯁꯤ ꯂꯤꯆꯩꯁꯤꯅ ꯃꯀꯣꯛꯁꯤ ꯊꯨꯒꯥꯏꯒꯦ ꯄꯤꯕꯥꯅ ꯃꯁꯤꯅ ꯀꯔꯝꯕꯅꯣ ꯑꯃ ꯆꯩ ꯄꯥꯏꯔꯒ ꯆꯦꯟꯁꯤꯜꯂꯛꯏꯁꯤꯅ ꯃꯁꯤꯗꯤ ꯃꯃꯥꯏꯁꯤꯗ ꯈꯣꯡꯄꯥꯛꯁꯤꯅꯕ ꯑꯌꯣ 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 ꯃꯤꯠ ꯎꯗ꯭ꯔꯦ ꯄꯥꯊꯧ ꯃꯤꯠꯇꯔꯣ ꯃꯥꯏꯗꯔꯣ ꯃꯥꯒꯤ ꯈꯣꯡꯕꯤ ꯆꯪꯈ꯭ꯔꯦ ꯑꯌꯣ ꯑꯌꯥ ꯍꯦ ꯅꯪ ꯀꯅꯥꯅꯣ ꯅꯪ ꯀꯅꯥꯅꯣ 이봉 마 야우더버네 마곤도 푸거노 마나 이게 타와이 간비리네 아두가 팟다버 모이디 로이 젠크레 마디 야우더버네 누빠 아마두나 어두디 ngasain 할거 야드로 아이디 밑 나무 우드레 나바는 로이라 아이고 파타우나 어두디 마 그나노 어두디 강데 모이나 따나락바다 마가 탱나바다이 마나 간비리네 마 아파버 미네 ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯒꯦ ꯅꯣꯏ ꯃꯤ ꯂꯥꯛꯑꯕꯅꯤꯅ ꯑꯩꯒꯤ ꯏꯃꯥꯅ ꯑꯩꯒꯤ ꯍꯤꯗꯥꯛ ꯄꯨꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯅꯤ ꯑꯗꯣ ꯅꯪꯒꯤ ꯈꯣꯡ ꯅꯥꯕꯗꯨꯗꯤ ꯀꯃꯥꯏ ꯇꯧꯕ ꯌꯥꯔꯅꯤ ꯑꯩꯒꯤ ꯏꯕꯨꯡ ꯂꯥꯛꯑꯦ ꯑꯗꯣ ꯅꯪꯒꯤ ꯃꯤꯡꯗꯤ ꯀꯩ ꯀꯧꯒꯦ ꯍꯥꯏꯔꯝꯃꯨꯗꯅ ꯄꯤꯕꯥ ꯀꯧꯋꯦ ꯑꯗꯣ ꯑꯩ ꯆꯠꯂꯒꯦ ꯄꯥꯊꯧꯅ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ ꯃꯔꯨꯞ ꯄꯥꯊꯧꯅ ꯄꯤꯕꯥꯗ ꯃꯆꯟꯅꯨꯄꯤ ꯀꯟꯕꯤꯔꯝꯕꯒꯤꯗꯃꯛꯇ ꯊꯥꯒꯠ ꯋꯥꯍꯩ ꯐꯣꯡꯗꯣꯛꯇꯨꯅ ꯁꯛꯈꯪ ꯃꯥꯏꯈꯪꯅꯔꯝꯃꯤ ꯑꯗꯨꯒ ꯄꯤꯕꯥ ꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ ꯄꯥꯊꯧꯁꯨ ꯂꯤꯛꯂꯥꯏ ꯄꯨꯗꯨꯅ ꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ ꯑꯗꯨꯒ ꯄꯥꯊꯧꯗꯤ ꯂꯤꯛꯂꯥꯏꯕꯨ ꯌꯨꯝꯗ ꯊꯅꯝꯂꯒ ꯈꯝꯇꯣꯟꯕꯨ ꯊꯤꯕ ꯃꯃꯥꯟꯅꯕꯁꯤꯡꯗꯨꯒ ꯑꯃꯨꯛ ꯆꯠꯈꯤ ꯑꯗꯨꯕꯨ ꯂꯤꯛꯂꯥꯏꯗꯤ ꯉꯁꯤꯒꯤ ꯊꯧꯗꯣꯛꯇꯨꯅ ꯇꯨꯝꯕ ꯐꯥꯎ ꯌꯥꯈꯤꯗ꯭ꯔꯦ ꯑꯁꯨꯝꯅ ꯆꯌꯣꯜ ꯑꯃꯒꯤ ꯃꯇꯨꯡꯗꯗꯤ ꯂꯤꯛꯂꯥꯏ ꯃꯍꯧꯁꯥꯒ ꯃꯥꯟꯅꯗꯕ ꯋꯥꯈꯜ ꯑꯃ ꯂꯥꯛꯂꯝꯃꯤ ꯏꯃꯥ ꯑꯩꯈꯣꯏ ꯏꯆꯟꯁꯦ ꯆꯌꯣꯜ ꯑꯃ ꯍꯦꯜꯂꯕ ꯐꯥꯎꯕ 마나 뚜민 웅르가 좀 레이버시 그기노 아이나 마보 하라우나바나 파나 깐나디 호나바네 아두보 이마 에코이 센세 하나 동나디 소이 오이트레 마시 붐바
ꯈꯝꯇꯣꯟ ꯍꯥꯏꯕ ꯃꯤꯁꯛ ꯑꯗꯨꯅꯅꯤ ꯑꯩꯅ ꯃꯥꯕꯨ ꯁꯣꯏꯗꯅ ꯍꯥꯠꯀꯅꯤ ꯏꯃꯥ ꯍꯥꯏ ꯃꯗꯨ ꯌꯥꯗꯦ ꯄꯨꯂꯤꯁ ꯌꯥꯎꯗꯅ ꯃꯅꯨꯡꯗ ꯂꯣꯏꯁꯤꯟꯅꯈ꯭ꯔꯕ ꯋꯥꯗꯣ ꯑꯃꯨꯛ ꯍꯧꯗꯣꯛꯂꯅꯨ ꯃꯗꯨꯅ ꯅꯆꯟꯅꯨꯄꯤꯒꯤ ꯃꯤꯡꯆꯠꯇ ꯐꯠꯇꯕ ꯑꯣꯏꯔꯛꯀꯅꯤ ꯑꯗꯨꯒ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯇꯨꯅ ꯅꯆꯟꯅꯨꯄꯤꯒꯤ ꯃꯁꯤꯒꯤ ꯐꯤꯕꯝꯁꯦ ꯑꯣꯏꯔꯛꯂꯤꯕꯅꯤ ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤ ꯀꯔꯥꯏꯗꯅꯣ ꯀꯣꯏꯕ ꯆꯠꯁꯤ ꯍꯥꯏꯅ ꯊꯦꯝꯗꯨꯅꯅꯦ ꯄꯨꯊꯣꯛꯄꯤꯔꯨꯁꯨ ꯏꯃꯥꯅ ꯍꯥꯏꯕꯗꯤ ꯌꯥꯔꯛꯂꯔꯣꯏ ꯑꯗꯨꯁꯨ ꯌꯥꯗꯦ ꯍꯥꯏꯕ ꯏꯃꯥ ꯑꯗꯨꯗꯤ ꯀꯃꯥꯏ ꯇꯧꯅꯤ ꯑꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧ ꯂꯩꯔꯕꯗꯤ ꯌꯥꯔꯔꯣꯏꯅꯦ ꯅꯠꯇ꯭ꯔꯒ ꯇꯣꯟꯇꯣꯟꯗꯣ ꯑꯃꯨꯛꯇ ꯀꯧꯔꯨꯒꯦꯔꯣ ꯃꯥ ꯂꯥꯛꯑꯕꯗꯤ ꯋꯥꯔꯤꯗꯤ ꯑꯗꯨꯝ ꯁꯥꯟꯅꯕꯅꯤꯅꯦ ꯑꯍꯣꯏ ꯏꯃꯥ ꯑꯩ ꯐꯣꯟ ꯇꯧꯔꯒ ꯀꯧꯒꯦ ꯑꯩꯅ ꯑꯣꯏꯅ ꯀꯧꯔꯒꯦꯁꯦ ꯅꯪꯅ ꯀꯧꯔꯕꯗꯤ ꯀꯤꯗꯅ ꯑꯃꯨꯛ ꯂꯥꯛꯑꯔꯣꯏ ꯏꯃꯥꯏ ꯋꯥꯁꯤꯗꯤ ꯑꯩꯁꯦ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯒꯤ ꯃꯑꯣꯡꯅꯤꯅꯦ ꯐꯠꯇꯦ ꯍꯥꯏꯕ ꯅꯠꯇꯦꯅꯦ ꯅꯪꯒꯤ ꯋꯥꯍꯩ ꯋꯥꯇꯥꯁꯦ ꯆꯝꯅ ꯇꯞꯅ ꯍꯥꯏꯔꯕꯁꯨ ꯑꯁꯥꯎꯕ ꯍꯦꯛꯇ ꯃꯥꯟꯕ ꯍꯦꯛ ꯍꯦꯛ ꯌꯥꯎꯕꯗꯨꯒꯤ ꯍꯥꯏꯕꯅꯤꯅꯦ ꯑꯗꯨꯗꯤ ꯏꯃꯥꯅ ꯀꯧꯕꯤꯔꯣ ꯑꯩꯈꯣꯏ ꯏꯆꯟꯅ ꯆꯥꯅꯤꯡꯕ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯂꯩꯕꯤꯔꯨꯈꯤꯒꯦ ꯍꯣꯏ ꯍꯣꯏ ꯃꯃꯥꯅ ꯐꯣꯟ ꯇꯧꯗꯨꯅ ꯂꯤꯛꯂꯥꯏꯒꯤ ꯃꯃꯥꯟꯅꯕꯤ ꯇꯣꯟꯇꯣꯟꯗꯨ ꯀꯧꯔꯝꯃꯤ ꯑꯗꯨꯒ ꯄꯥꯊꯧꯁꯨ ꯆꯠꯈ꯭ꯔꯦ ꯂꯤꯛꯂꯥꯏꯁꯨ ꯇꯣꯟꯇꯣꯟ ꯂꯥꯛꯄꯗꯩ ꯇꯨꯃꯤꯟꯅ ꯂꯩꯔꯝꯕꯗꯣ ꯋꯥ ꯈꯔ ꯉꯥꯡꯂꯛꯂꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯄꯥꯊꯧꯁꯨ ꯃꯣꯏ ꯑꯅꯤꯅ ꯆꯥꯖꯅꯕ ꯍꯥꯏꯗꯅ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯂꯩꯔꯛꯇꯨꯅ ꯂꯤꯛꯂꯥꯏꯒ ꯇꯣꯟꯇꯣꯟꯒꯗ ꯄꯤꯔꯝꯂꯒ ꯄꯥꯊꯧ ꯑꯃꯨꯛ ꯊꯣꯛꯈꯤꯔꯝꯃꯤ ꯃꯤꯀꯨꯞ ꯈꯔ ꯂꯩꯔꯒ ꯇꯣꯟꯇꯣꯟꯅ ꯅꯪꯒꯤꯗꯨꯕꯨ ꯉꯍꯥꯟꯒꯤ ꯄꯤꯕꯥ ꯍꯥꯏꯕ꯭ꯔꯥ ꯅꯪꯕꯨ ꯀꯟꯕꯤꯔꯝꯕ ꯅꯨꯄꯥꯗꯣ ꯅꯨꯡꯁꯤꯔꯛꯏꯔꯣ ꯁꯤꯕꯨ ꯅꯨꯡꯁꯤꯕ ꯍꯥꯏꯗꯣ ꯑꯣꯏꯗꯣꯏꯔꯥ ꯍꯥꯏꯁꯦ ꯑꯗꯨꯗꯤ ꯑꯩ ꯈꯪꯗꯤꯌꯦ ꯑꯗꯣ ꯑꯩ ꯃꯥꯒꯤ ꯋꯥꯈꯜ ꯈꯟꯕ ꯍꯦꯟꯃꯟꯗꯅ ꯃꯪꯗ ꯐꯥꯎꯕ ꯃꯥ ꯑꯗꯨꯝ ꯎ ꯂꯩꯔꯦ ꯍꯥꯏꯕ ꯑꯗꯨꯒꯅꯦ ꯃꯪꯗ ꯃꯥ ꯎꯔꯤꯉꯩꯗꯒ ꯃꯤꯀꯞ ꯊꯣꯛꯂꯛꯄꯁꯦ ꯈꯪꯗꯦ ꯈꯣꯏꯗꯧ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ ꯑꯃꯨꯛ ꯍꯟꯖꯤꯜꯂꯒ ꯇꯨꯝꯂꯒꯅ ꯍꯦꯛꯇ ꯎꯗꯦ ꯈꯪꯗꯦ ꯑꯩ ꯉꯥꯎꯗꯧꯔꯦ ꯅꯨꯃꯤꯠꯇꯨꯗꯩ ꯑꯩ ꯀꯅꯥꯃꯠꯇꯒꯁꯨ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯗꯦ ꯌꯨꯝꯗꯩꯁꯨ ꯍꯦꯟꯗꯣꯛꯅꯤꯡꯗꯦ ꯀꯥꯁꯤꯗꯅꯦ ꯏꯊꯟꯗ ꯑꯗꯨꯝ ꯂꯩꯅꯤꯡꯉꯦ ꯏꯊꯟꯗ ꯂꯩꯕꯁꯤꯅ ꯊꯧꯗꯣꯛꯇꯨꯅ ꯑꯀꯤꯕꯁꯨ ꯐꯥꯎꯋꯦ ꯑꯗꯨꯒ ꯃꯥꯒꯤ ꯋꯥꯈꯜꯁꯨ ꯑꯗꯨꯝ ꯈꯜꯍꯜꯂꯦ ꯑꯗꯨꯗꯤ ꯑꯩꯉꯣꯟꯗꯁꯨ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯂꯝꯃꯔꯣꯏꯅꯦ ꯅꯪꯉꯣꯟꯗꯗꯤ ꯌꯥꯝ ꯁꯥꯟꯅꯅꯤꯡꯉꯦ ꯑꯗꯨꯗ ꯀꯃꯥꯏꯅ ꯋꯥꯔꯤꯁꯦ ꯍꯧꯗꯣꯏꯅꯣ ꯍꯥꯏꯕꯗꯣ ꯑꯩ ꯈꯪꯗꯕꯒꯤ ꯋꯥꯅꯤ ꯑꯗꯣ ꯃꯣꯏꯗ ꯆꯠꯂꯨꯁꯤꯔꯥ ꯍꯌꯦꯡꯗꯣ ꯑꯩ ꯃꯥꯒ ꯌꯥꯝ ꯎꯅꯅꯤꯡꯉꯦꯕ ꯅꯨꯃꯤꯠꯇꯨꯗ ꯃꯥꯒ ꯊꯦꯡꯅꯔꯝꯗ꯭ꯔꯗꯤ ꯐꯠꯇꯕ ꯈꯝꯇꯣꯟꯒꯤ ꯃꯈꯨꯠꯇ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯃꯥꯡꯂꯝꯒꯗꯕꯅꯦ ꯃꯁꯤ ꯈꯟꯖꯤꯜꯂꯨꯕꯗꯅꯦ ꯑꯩꯁꯦ ꯑꯃꯨꯛ ꯀꯣꯛ ꯆꯥꯛꯀꯦ ꯇꯧꯏꯁꯦ ꯀꯤꯕꯁꯨ ꯌꯥꯝꯅ ꯐꯥꯎꯋꯦ ꯌꯥꯔꯦꯍꯦ ꯌꯥꯝ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯔꯅꯨ ꯐꯥꯕꯁꯨ ꯅꯠꯇꯕꯗꯨꯕꯨ ꯐꯥꯔꯝꯃꯗꯤ ꯀꯃꯥꯏ ꯇꯧꯅꯤ ꯐꯥꯔꯝꯃꯗꯤ ꯅꯪ ꯌꯥꯝꯅ ꯐꯍꯟꯅꯤꯡꯕ꯭ꯔꯣ ꯈꯝꯇꯣꯟꯅ ꯏꯁ ꯑꯩ ꯁꯤꯔꯣ ꯍꯥꯏꯔꯣ ꯅꯪꯒꯤ ꯋꯥꯗꯣ ꯑꯗꯣ ꯍꯌꯦꯡ ꯆꯠꯂꯨꯁꯦ ꯃꯣꯏꯗ ꯑꯩ ꯃꯥ ꯌꯥꯝ ꯎꯅꯤꯡꯉꯦꯕ ꯃꯥꯒ ꯋꯥꯔꯤꯁꯨ ꯌꯥꯝ ꯁꯥꯟꯅꯅꯤꯡꯕ ꯐꯥꯎꯋꯦꯕ ꯅꯪꯅ ꯃꯥ ꯃꯣꯏꯅ ꯍꯥꯏꯗꯨꯕꯨ ꯄꯤꯕꯥꯅ ꯑꯗꯨꯝ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ ꯍꯧꯖꯤꯛꯇꯒꯤ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯅꯦꯅ ꯈꯜꯂꯕ꯭ꯔꯕ ꯑꯁ ꯍꯦꯟꯃꯟꯗ꯭ꯔꯣ ꯑꯗꯨꯗꯤ ꯑꯩꯅ ꯍꯥꯏꯔꯤꯁꯤꯗꯤ ꯍꯣꯏꯅ ꯁꯨꯛꯈꯨꯝꯗꯤ ꯈꯨꯝꯃꯛꯇꯦꯕ ꯍꯣꯏ ꯆꯠꯂꯨꯁꯦ ꯑꯗꯣ ꯅꯪꯕꯨ ꯄꯤꯕꯥ ꯍꯣꯏꯒꯤ ꯌꯨꯝꯗꯤ ꯈꯪꯕ꯭ꯔꯣ ꯈꯪꯗꯦꯍꯦ ꯑꯗꯨꯗꯤ ꯀꯃꯥꯏ ꯆꯠꯂꯨꯗꯣꯏꯕ ꯑꯩꯁꯨ ꯈꯪꯕ ꯅꯠꯇꯦ ꯑꯩꯒꯤ ꯏꯕꯨꯡꯗꯤ ꯈꯪꯂꯝꯅꯤꯌꯦ ꯃꯥꯗꯤ ꯆꯠꯂꯨꯔꯦ ꯍꯥꯏꯕꯅꯤ ꯃꯣꯏꯗ ꯐꯣꯟ ꯅꯝꯕꯔꯁꯨ ꯌꯥꯎꯅꯔꯝꯒꯅꯤ ꯑꯗꯨꯗꯤ ꯅꯕꯨꯡꯗ ꯍꯪꯉꯨꯗꯅ ꯑꯩꯗꯤ ꯍꯪꯕ ꯇꯜꯂꯤꯀꯣ ꯆꯩꯔꯛꯇꯧꯕ ꯃꯥꯜꯂꯤ ꯑꯩꯁꯨ ꯇꯜꯂꯦ ꯑꯗꯨꯏꯅꯤ ꯅꯪꯗꯤ ꯍꯥꯟꯅꯒ ꯌꯥꯝ ꯃꯥꯟꯅꯔꯝꯗ꯭ꯔꯦ ꯅꯕꯨꯡꯒ ꯅꯪꯒꯗꯤ ꯍꯥꯟꯅꯗꯤ ꯌꯥꯝ ꯀꯣꯏꯅꯔꯝꯗꯕꯅꯦꯕ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯁꯦꯕ ꯀꯔꯤ ꯂꯩꯀꯥꯏꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗꯅ ꯀꯃꯥꯏꯅ ꯃꯣꯏꯗ ꯆꯠꯇꯣꯏꯅꯣꯕ ꯑꯩꯈꯣꯏ ꯏꯃꯥ ꯈꯪꯂꯝꯅꯤ ꯏꯃꯥꯗ ꯍꯪꯉꯨ ꯑꯩꯅꯔꯣ ꯍꯥꯏꯁꯦ ꯍꯣꯏ ꯅꯪꯅꯅꯦ ꯑꯩꯗꯤ ꯇꯜꯂꯦꯕ ꯆꯠꯂꯣ ꯍꯧꯖꯤꯛ ꯍꯪꯂꯝꯃꯣꯕ ꯏꯇꯥ ꯇꯜꯂꯦꯍꯦ ꯏꯇꯥ ꯅꯪꯁꯦ ꯌꯥꯝꯅ ꯀꯥꯏꯗ ꯂꯩꯒꯦꯅꯣ ꯏꯃꯥꯗꯨꯕꯣ ꯑꯁ ꯀꯃꯥꯏꯅꯕꯨ ꯍꯪꯗꯣꯏꯅꯣ ꯑꯩꯕꯣ ꯇꯟꯈ꯭ꯔꯦꯗ ꯇꯣꯟꯇꯣꯟꯅ ꯌꯥꯝ ꯇꯟꯅ ꯂꯤꯛꯂꯥꯏꯒꯤ ꯃꯃꯥꯗ ꯄꯤꯕꯥꯒꯤ ꯂꯩꯐꯝ ꯂꯩꯀꯥꯏꯗꯣ ꯍꯪꯂꯝꯃꯤ ꯑꯗꯨꯒ ꯇꯣꯟꯇꯣꯟꯅ ꯂꯤꯛꯂꯥꯏꯒꯤ ꯃꯃꯥꯅ ꯍꯪꯂꯛꯄ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯈꯨꯝꯕ ꯍꯩꯇꯗꯨꯅ ꯂꯤꯛꯂꯥꯏꯅ ꯇꯣꯟꯇꯣꯟꯗ ꯁꯥꯔꯛꯄ ꯋꯥꯔꯤ ꯄꯨꯝꯕꯗꯣ ꯂꯣꯏꯅ ꯍꯩꯔꯝꯃꯤ ꯑꯁꯨꯝꯅ ꯅꯣꯡꯉꯥꯟꯕꯒ ꯂꯤꯛꯂꯥꯏꯒ ꯇꯣꯟꯇꯣꯟꯒꯗꯣ ꯄꯤꯕꯥꯒꯤ ꯃꯌꯨꯝꯗ ꯑꯆꯥꯄꯣꯠ ꯑꯍꯥꯎ ꯑꯊꯨꯝ ꯃꯌꯥꯝ ꯑꯃ ꯂꯩꯗꯨꯅ ꯒꯥꯔꯤ ꯃꯆꯥꯗ ꯆꯠꯂꯝꯃꯤ ꯑꯗꯨꯒ ꯃꯣꯏꯒꯤ ꯃꯇꯨꯡꯗ ꯃꯕꯨꯡ ꯄꯥꯊꯧꯁꯨ ꯃꯃꯥꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯂꯤꯛꯂꯥꯏꯕꯨ ꯁꯦꯟꯅꯔꯝꯃꯤ ꯂꯤꯛꯂꯥꯏꯒ ꯇꯣꯟꯇꯣꯟꯒꯅ ꯄꯤꯕꯥꯒꯤ ꯈꯨꯜ ꯌꯧꯗꯨꯅ ꯄꯤꯕꯥꯒꯤ ꯃꯌꯨꯝ ꯍꯪꯗꯨꯅ ꯆꯪꯂꯛꯄꯗ
ꯄꯤꯕꯥꯒꯤ ꯃꯃꯥꯗꯣ ꯃꯥꯡꯒꯣꯜꯗ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯣꯟꯇꯣꯟꯅ ꯃꯣꯏ ꯂꯝꯁꯤꯗꯤ ꯂꯋꯥꯏꯅꯤꯀꯣ ꯏꯇꯥ, ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯣꯌꯦ꯫ ꯏꯁ ꯌꯥꯗꯦꯀꯣ, ꯂꯋꯥꯏ ꯍꯥꯏꯕꯗ ꯁꯥꯎꯕꯒꯁꯨ ꯇꯧꯏꯀꯣ꯫ ꯑꯗꯣ ꯄꯤꯕꯥ ꯍꯣꯏꯒꯤ ꯌꯨꯝꯁꯦ ꯌꯥꯝꯅ ꯅꯪꯗ꯭ꯔꯣ? ꯄꯤꯕꯥꯁꯦ ꯂꯥꯏꯔꯕ ꯑꯣꯏꯔꯖꯥꯠꯅꯤꯀꯣ? ꯑꯩ ꯑꯗꯣꯝꯇ ꯈꯪꯗꯦ꯫ ꯑꯗꯣ ꯅꯪ ꯃꯃꯥꯡ ꯊꯪꯉꯣꯕ, ꯑꯩ ꯃꯅꯤꯡꯗ ꯏꯟꯅꯔꯛꯀꯦꯕ꯫ ꯌꯥꯗꯦꯀꯣ, 이까이비가 떠이고. 아두소 망다 카라 우르보다이. 망다 우게라 우르라. 마나 에게 망람가다바 푼시세 간비레이니. 까나까나노네. 아이고이 동가데 짱레이바 레이사비 아니시보. 망골드 피사리세 마마 오이름도보 말레. 이마 이염시부 비방기 유모이더러. 마 아니네. 너희 아니부 까이데이노네. 비바가 하나 강나브로. 나트라가 이사누피기 마마나비로. 이사누피디 마윤 판크리코. 허이마 비바가 강나예. 비바부 레이키로이마. 마부디 레이티예. 마파가 마닝 인콜다 타박 수람가니. 한부디 할락라니다. 아도 너희 아니부 아두다 가리기 랩두나 레이리바노 까칼라 우네 망건다. 이마 밤나바 피다 부토르기고. 비바기 마사 마북 ꯌꯥꯝꯅ ꯐꯕ ꯃꯥꯜꯂꯤꯀꯣ. ꯍꯧꯖꯤꯛꯇꯤ ꯅꯪꯗꯤ ꯄꯤꯕꯥ ꯍꯣꯏꯒꯤꯅꯦꯕꯨ ꯍꯥꯏꯔꯗꯤ ꯏꯃꯥꯗ ꯅꯠꯇꯦ, ꯍꯨꯏ ꯍꯧꯗꯣꯡ ꯐꯥꯎꯕ ꯂꯣꯏ ꯐꯔꯛꯑꯗꯝꯅꯤ. ꯀꯩꯅꯣ ꯅꯪ ꯉꯥꯡꯂꯤꯁꯤꯡꯗꯨꯕꯣ? ꯀꯩꯅꯣ ꯈꯪꯗꯕ ꯋꯥ ꯉꯥꯛꯇ ꯑꯗꯨꯝ ꯉꯥꯡꯂꯛꯀꯅꯤꯕ. ꯁꯦ ꯁꯤꯗ ꯐꯝꯃꯨ. ꯑꯗꯣ ꯅꯣꯏ ꯑꯅꯤꯕꯨ ꯀꯥꯏꯗꯩꯅꯣ? ꯀꯔꯤ ꯃꯤꯡꯕꯨ ꯀꯧꯒꯦ? ꯑꯩꯈꯣꯏ ꯄꯤꯕꯥꯒ ꯆꯨꯝꯅ ꯁꯨꯝ ꯈꯪꯅꯕ꯭ꯔꯣ? ꯅꯠꯇ꯭ꯔꯒ ꯀꯔꯤ ꯊꯕꯛꯀꯤ ꯑꯣꯏꯗꯣꯏꯅꯣ? ꯂꯤꯛꯂꯥꯏꯒ ꯇꯣꯟꯇꯣꯟꯒꯅ ꯄꯤꯕꯥꯒꯤ ꯏꯃꯥꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ. ꯋꯥꯔꯤꯁꯤꯡꯗꯨ ꯇꯥꯔꯒ ꯄꯤꯕꯥꯒꯤ ꯏꯃꯥꯅ ꯂꯤꯛꯂꯥꯏꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯕꯤꯗꯨꯅ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯁꯥꯟꯅꯔꯝꯃꯤ. ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯄꯤꯕꯥꯁꯨ ꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ. ꯂꯤꯛꯂꯥꯏꯗꯤ ꯄꯤꯕꯥ ꯎꯕꯒ ꯁ꯭ꯋꯥꯏ ꯂꯥꯎꯖꯩ. ꯏꯀꯥꯏꯔꯞ ꯇꯧꯕ ꯃꯥꯏꯊꯣꯡꯁꯨ ꯇꯧꯔꯝꯃꯤ. ꯇꯣꯟꯇꯣꯟꯗꯤ ꯂꯤꯛꯂꯥꯏꯒꯤ ꯅꯨꯄꯥ ꯄꯟꯕ ꯌꯥꯗꯕ, ꯅꯨꯡꯁꯤꯕ ꯀꯔꯤꯁꯨ ꯈꯪꯗꯅ ꯂꯩꯔꯝꯂꯤꯕ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯔꯛꯂꯤꯕ ꯃꯇꯧꯗꯨꯒ ꯎꯔꯒ ꯅꯣꯛꯂꯤ. ꯄꯤꯕꯥꯁꯨ ꯂꯤꯛꯂꯥꯏꯍꯨ ꯎꯕꯒ ꯏꯉꯛꯉꯛꯈ꯭ꯔꯦ. ꯀꯔꯤꯅꯣ ꯏꯕꯨꯡꯉꯣ, ꯅꯪꯅ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯨꯕꯣ? ꯂꯥꯎꯅꯦ, ꯅꯆꯟꯅꯨꯄꯤ ꯑꯅꯤꯁꯦ ꯀꯨꯏꯔꯕꯅꯤꯅꯦ ꯂꯥꯛꯄ. ꯑꯗꯣ ꯅꯄꯥꯗꯤ ꯀꯩꯗꯧꯔꯤ ꯂꯥꯛꯃꯤꯟꯅꯗ꯭ꯔꯗꯤ? ꯏꯃꯥ, ꯄꯥꯕꯗꯤ ꯂꯩꯍꯧꯔꯤ. ꯐꯩꯗꯣꯝ ꯁꯦꯝꯒꯗꯕ ꯈꯔ ꯋꯥꯠꯂꯤꯅ. ꯑꯩꯗꯤ ꯌꯨꯝꯗ ꯀꯥꯔꯒꯦꯅ ꯀꯥꯔꯛꯄꯅꯤ ꯏꯃꯥ. ꯍꯣꯏ, ꯀꯥꯔꯛꯂꯗꯤ ꯐꯔꯦ. ꯂꯥꯛꯑꯣ, ꯅꯆꯟꯅꯨꯄꯤꯒ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯕꯤꯔꯣ. ꯃꯣꯏ ꯑꯅꯤꯁꯨꯅꯦ ꯍꯟꯕ ꯊꯦꯡꯈꯤꯅꯤ. ꯃꯇꯝꯅꯒ ꯐꯠꯇꯕꯅꯦ. ꯑꯩꯗꯤ ꯀꯤꯖꯈ꯭ꯔꯦ. ꯃꯣꯏ ꯑꯅꯤꯅ ꯂꯥꯞꯅ ꯂꯥꯛꯏꯁꯦ. ꯍꯣꯔꯦꯟꯅꯦ ꯅꯪ ꯊꯤꯟꯒꯦꯒ ꯊꯤꯟꯕꯤꯔꯨꯆꯣꯀꯣ. ꯑꯍꯣꯏ ꯏꯃꯥ, ꯑꯩ ꯄꯥꯊꯧꯗ ꯄꯥꯎ ꯄꯤꯈ꯭ꯔꯁꯨ ꯌꯥꯅꯤꯗ ꯏꯃꯥ. ꯑꯩ ꯏꯕꯨꯡ ꯈꯪꯍꯟꯗꯕꯅꯤꯀꯣ. ꯑꯃꯨꯛ ꯍꯥꯏꯗꯣꯛꯂꯨꯅꯤ. ꯈꯪꯂꯗꯤ ꯋꯥꯈꯜ ꯂꯥꯟꯅ ꯑꯃꯨꯛ ꯈꯟꯈꯤꯗꯅꯅꯦ. ꯈꯜꯂꯣꯏꯌꯦ. ꯑꯣ, ꯇꯥ ꯃꯥꯜꯂꯤꯅꯤ. ꯍꯣꯏ, ꯑꯗꯨꯗꯤ ꯀꯩ ꯆꯥꯅꯦ ꯑꯩꯈꯣꯏꯗ ꯂꯥꯛꯄꯁꯤꯗꯤ? ꯑꯗꯣ ꯆꯨꯝꯅ ꯁꯨꯝ ꯂꯥꯛꯄ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯊꯕꯛꯀ? ꯇꯣꯟꯇꯣꯟꯅ ꯆꯨꯝꯅ ꯁꯨꯝ ꯏꯇꯥꯅ ꯆꯠꯂꯨꯁꯦꯅ ꯅꯤꯡꯉꯥꯏ ꯇꯧꯃꯟꯗꯅ ꯂꯥꯛꯄꯅꯦ. ꯄꯤꯕꯥꯗꯤ ꯏꯇꯥꯒꯤ ꯃꯇꯦꯡ ꯆꯥꯎꯅ ꯄꯥꯡꯕꯤꯔꯝꯂꯒ ꯁꯛꯃꯥꯏꯁꯨ ꯈꯪꯅꯍꯧꯗ꯭ꯔꯦ. ꯑꯩꯈꯣꯏꯁꯨ ꯀꯔꯤꯃꯠꯇ ꯍꯥꯏꯗꯕꯗꯨꯗ ꯋꯥꯈꯜ ꯂꯥꯟꯅ ꯈꯜꯂꯝꯒꯗ꯭ꯔꯅ. ꯑꯍꯣ, ꯑꯗꯨꯒꯤ ꯑꯣꯏꯔꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯗ. ꯄꯥꯊꯧꯒ ꯏꯃꯥꯒꯁꯨ ꯂꯥꯛꯑꯝꯃꯤ. ꯐꯣꯟꯗꯁꯨ ꯄꯥꯊꯧꯒ ꯄꯥꯎ ꯑꯗꯨꯝ ꯐꯥꯎꯅꯩ. ꯂꯤꯛꯂꯥꯏꯁꯨ ꯅꯨꯃꯤꯠꯇꯨꯒꯤ ꯊꯧꯗꯣꯛꯇꯨꯅ ꯌꯨꯝꯗꯩ ꯃꯄꯥꯟ ꯊꯣꯛꯇ꯭ꯔꯦ ꯍꯥꯏꯅꯁꯨ ꯄꯥꯊꯧꯅ ꯑꯗꯨꯝ ꯍꯥꯏꯔꯛꯏ. ꯑꯗꯣ ꯀꯅꯥꯅꯣ ꯐꯣꯟ ꯑꯃ ꯇꯧꯔꯛꯏꯁꯤꯅ? ꯄꯥꯊꯧꯅꯤꯅꯦ. ꯋꯥꯔꯧꯕ ꯌꯥꯗꯦꯀꯣ. ꯑꯩ ꯐꯣꯟ ꯑꯝꯇ ꯑꯣꯛꯀꯦ. ꯍꯜꯂꯣ, ꯃꯔꯨꯞ. ꯅꯣꯏꯗ ꯑꯩꯒꯤ ꯏꯆꯟꯒ ꯃꯃꯥꯟꯅꯕꯤꯒꯗꯣ ꯂꯩꯔꯤꯕꯣ? ꯑꯍꯣꯏ ꯃꯔꯨꯞ, ꯂꯩꯔꯤꯌꯦ. ꯄꯥꯏꯍꯜꯂꯣ ꯍꯥꯏꯔꯣ? ꯄꯥꯏꯍꯜꯂꯛꯀꯅꯨ. ꯁꯨꯝ ꯂꯩꯔꯤꯕꯅ ꯈꯪꯗꯅ ꯍꯪꯂꯛꯄꯅꯤ ꯃꯔꯨꯞ. ꯃꯣꯏ ꯑꯅꯤꯅ ꯅꯣꯏꯗ ꯆꯠꯄꯗꯣ ꯑꯩ ꯈꯪꯗꯦꯅ ꯂꯩꯔꯤꯕꯅꯤ. ꯑꯗꯨꯅ ꯑꯩꯅ ꯐꯣꯟ ꯇꯧꯔꯛꯑꯦꯅ ꯍꯥꯏꯔꯨꯅꯨꯀꯣ ꯃꯔꯨꯞ. ꯑꯍꯣꯏ, ꯑꯩ ꯚꯥꯞ ꯇꯥꯔꯦ ꯃꯔꯨꯞ. ꯀꯅꯥꯒꯅꯣ ꯃꯥꯅ ꯋꯥꯔꯤ ꯁꯥꯟꯅꯩꯁꯤꯕꯣ? ꯅꯨꯄꯤ ꯑꯣꯏꯔꯖꯥꯠꯂꯣ? ꯃꯌꯨꯝꯗ ꯑꯩ ꯂꯥꯛꯏꯁꯦ ꯀꯥꯎꯔꯦꯕ. ꯑꯩꯗꯤ ꯅꯪꯁꯦ ꯌꯥꯝ ꯅꯣꯛꯅꯤꯡꯉꯦꯕꯣ ꯏꯇꯥ. ꯋꯥꯔꯧꯕ ꯌꯥꯗꯦꯀꯣ. ꯑꯩꯒꯤ ꯃꯔꯨꯞ ꯑꯃ ꯐꯣꯟ ꯇꯧꯔꯛꯄꯗꯨꯗ ꯑꯣꯛꯇ ꯌꯥꯗꯅ ꯑꯣꯛꯄꯅꯤ. ꯃꯔꯨꯞ ꯀꯥꯏꯅ ꯅꯨꯄꯤ ꯑꯣꯏꯔꯝꯅꯤ. ꯀꯔꯤ ꯍꯥꯏꯅꯣ? ꯅꯠꯇꯦ, ꯅꯨꯄꯤ ꯅꯠꯇꯦ, ꯅꯨꯄꯥꯅꯤ. ꯑꯗꯨꯗꯤ ꯀꯔꯤ ꯆꯥꯅꯦ? ꯑꯩ ꯁꯤꯡꯖꯨꯒ ꯕꯣꯔꯥꯒ ꯂꯩꯔꯨꯒꯦ. ꯌꯥꯔꯦ, ꯂꯩꯕꯤꯔꯨꯔꯅꯨꯋꯣ. ꯑꯩꯈꯣꯏ ꯏꯃꯥꯒ ꯉꯁꯥꯏꯅ ꯃꯌꯥꯝ ꯆꯥꯔꯦ. ꯑꯗꯨꯏ ꯁꯔꯨꯛ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯁꯦ.
ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯊꯦꯡꯈ꯭ꯔꯅꯤꯕ ꯑꯗꯨꯗꯤ ꯅꯣꯏ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯣꯀꯣ ꯏꯃꯥꯅꯦ ꯏꯪꯈꯣꯜꯗꯒꯤ ꯍꯦꯟꯖꯥꯡ ꯈꯔ ꯍꯦꯛꯄꯤꯔꯨꯒꯦ ꯍꯣꯏ ꯑꯗꯣ ꯑꯩꯗꯤ ꯃꯣꯠꯄꯅꯁꯨ ꯌꯥꯗ꯭ꯔꯦ ꯊꯕꯛ ꯁꯨꯔꯨꯕꯒꯤ ꯑꯗꯣ ꯑꯩ ꯏꯔꯨ ꯂꯨꯔꯨꯒꯦ ꯉꯥꯏꯍꯥꯛꯇ ꯐꯝꯂꯝꯒꯦꯔꯣ ꯌꯥꯔꯦ ꯐꯖꯕꯒ ꯁꯣꯡ ꯁꯥꯔꯤ ꯁꯦ ꯅꯪꯒꯤꯅꯦ ꯀꯩꯅꯣ ꯁꯤꯕꯣ ꯂꯤꯛꯂꯥꯏꯅ ꯄꯤꯕꯥꯅ ꯆꯥꯅꯕꯅ ꯂꯩꯔꯛꯄꯅꯦ ꯑꯩꯒꯤ ꯏꯇꯥ ꯂꯤꯛꯂꯥꯏꯁꯦ ꯄꯤꯕꯥꯅ ꯀꯟꯕꯤꯔꯝꯕ ꯅꯨꯃꯤꯠꯇꯨꯗꯩ ꯏꯇꯥꯒꯤ ꯃꯃꯤꯠꯇ ꯄꯤꯕꯥꯗ ꯎ ꯂꯩꯔꯦ ꯃꯪꯗ ꯐꯥꯎꯕ ꯑꯗꯨꯒꯤꯅꯦ ꯅꯣꯏꯗ ꯆꯠꯂꯨꯁꯦꯅ ꯑꯆꯥꯄꯣꯠ ꯄꯤꯔꯨꯁꯦꯅꯅꯦ ꯑꯆꯥꯄꯣꯠ ꯂꯩꯔꯒ ꯄꯨꯔꯛꯏꯅꯤ ꯑꯣ ꯑꯗꯨꯒꯤ ꯑꯣꯏꯔꯗꯤ ꯂꯩꯗ꯭ꯔꯁꯨ ꯌꯥꯕꯗꯨꯕꯨ ꯂꯩꯔꯛꯂꯤꯁꯤꯁꯨ ꯌꯥꯝꯅ ꯌꯥꯝꯕ ꯃꯥꯜꯂꯦ ꯅꯣꯏ ꯑꯅꯤ ꯁꯦꯟ ꯌꯥꯝꯅ ꯇꯤꯡꯂꯝꯃꯅꯤ ꯑꯗꯨ ꯂꯤꯛꯂꯥꯏ ꯅꯪꯒꯤ ꯈꯣꯡꯗꯣ ꯀꯩꯁꯨ ꯇꯧꯗ꯭ꯔꯕꯣ ꯍꯧꯖꯤꯛꯇꯤ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ ꯐꯔꯦ ꯀꯥꯏꯗ ꯌꯥꯝꯕꯅꯣ ꯁꯤ ꯐꯥꯎꯕꯗ ꯂꯤꯛꯂꯥꯏꯅꯅꯦ ꯌꯥꯝꯗꯦ ꯂꯩꯈꯤꯁꯦꯅ ꯍꯥꯏꯕꯗ ꯂꯣꯏꯔꯕꯅꯦ ꯑꯗꯣ ꯏꯃꯥꯅ ꯍꯦꯟꯖꯥꯡ ꯍꯦꯛꯄ ꯆꯠꯈ꯭ꯔꯤꯕꯗꯣ ꯀꯥꯏꯗꯅꯣ ꯌꯥꯝꯅ ꯂꯥꯞꯄ꯭ꯔꯣ ꯂꯥꯞꯇꯦꯗ ꯑꯩꯈꯣꯏ ꯌꯨꯝ ꯃꯅꯤꯡꯗꯅꯤ ꯑꯣ ꯑꯗꯨꯗꯤ ꯑꯩ ꯏꯃꯥꯒ ꯍꯦꯟꯖꯥꯡ ꯍꯦꯛꯄ ꯌꯥꯎꯔꯨꯒꯦ ꯅꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯣ ꯑꯁ ꯏꯪꯈꯣꯜꯁꯤꯁꯨ ꯌꯥꯝꯅ ꯆꯥꯎꯏꯍꯦ ꯍꯦꯟꯖꯥꯡꯒꯁꯦ ꯈꯨꯐ ꯑꯃꯅꯤ ꯉꯥꯏꯈꯨꯑꯣ ꯑꯩꯁꯨ ꯂꯥꯛꯀꯦ ꯂꯥꯛꯀꯅꯨ ꯂꯩꯔꯝꯃꯣ ꯄꯤꯕꯥꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤꯗꯥꯏꯅꯦ ꯅꯪꯕꯣ ꯑꯗꯨꯅ ꯂꯥꯛꯀꯅꯨꯀꯣ ꯇꯣꯟꯇꯣꯟ ꯄꯤꯕꯥꯒꯤ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤ ꯄꯤꯕꯥꯁꯨ ꯉꯁꯤꯗꯤ ꯂꯤꯛꯂꯥꯏꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨꯗ ꯃꯥꯁꯨ ꯏꯀꯥꯏꯕ ꯈꯔꯗꯤ ꯐꯥꯎꯔꯝꯃꯤ ꯂꯤꯛꯂꯥꯏꯁꯨ ꯏꯀꯥꯏꯕꯅ ꯃꯤꯀꯨꯞ ꯈꯔ ꯃꯔꯣꯜꯒ ꯊꯣꯛꯈꯤꯗ꯭ꯔꯦ ꯑꯗꯨꯕꯨ ꯄꯤꯕꯥꯅ ꯇꯧꯐꯝ ꯈꯪꯗ ꯍꯩꯇ ꯋꯥꯔꯤ ꯈꯔ ꯁꯥꯕ ꯍꯧꯕꯗꯒꯤ ꯂꯤꯛꯂꯥꯏꯁꯨ ꯋꯥꯔꯤ ꯁꯥꯔꯛꯂꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯇꯣꯟꯇꯣꯟꯒ ꯄꯤꯕꯥꯒꯤ ꯃꯃꯥꯒ ꯏꯪꯈꯣꯜꯗ ꯍꯧꯕ ꯍꯦꯟꯖꯥꯡ ꯈꯔ ꯍꯦꯛꯇꯨꯅ ꯄꯨꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯇꯝ ꯊꯦꯡꯖꯤꯜꯂꯛꯄꯅ ꯄꯤꯕꯥꯅ ꯂꯤꯛꯂꯥꯏꯒ ꯇꯣꯟꯇꯣꯟꯒꯗꯣ ꯏꯪꯈꯣꯜꯒꯤ ꯃꯃꯥꯅ ꯍꯦꯛꯄꯤꯔꯛꯄ ꯍꯦꯟꯖꯥꯡꯁꯤꯡꯗꯣ ꯍꯥꯞꯄꯤꯗꯨꯅ ꯊꯤꯟꯕ ꯊꯣꯡꯒꯥꯜ ꯐꯥꯎꯕ ꯊꯣꯛꯂꯛꯑꯝꯃꯤ ꯄꯥꯊꯧꯁꯨ ꯄꯤꯕꯥꯗ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯃꯆꯟꯅꯨꯄꯤꯒꯤ ꯄꯥꯎ ꯂꯧꯕꯁꯨ ꯂꯦꯞꯂꯝꯗꯦ ꯂꯤꯛꯂꯥꯏꯅ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯂꯩꯍꯧꯔꯒꯦ ꯑꯗꯣ ꯒꯥꯔꯤꯗꯣ ꯇꯞꯅ ꯊꯧꯕꯤꯌꯨꯀꯣ ꯇꯣꯟꯇꯣꯟꯅ ꯅꯝꯕꯔꯗꯤ ꯂꯧꯅꯔꯕ ꯅꯣꯏ ꯑꯅꯤ ꯂꯧꯗ꯭ꯔꯤꯗ ꯅꯝꯕꯔ ꯍꯥꯏꯁꯦ ꯐꯣꯟꯒꯤꯔꯣ ꯍꯣꯏ ꯅꯝꯕꯔ ꯂꯧꯅꯗ꯭ꯔꯗꯤ ꯀꯃꯥꯏꯅ ꯄꯥꯎ ꯐꯥꯎꯅꯗꯣꯏꯅೋ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯗꯤ ꯑꯩꯒꯤ ꯏꯇꯥ ꯅꯨꯡꯁꯤꯕꯤꯁꯦ ꯀꯥ ꯃꯅꯨꯡꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯑꯃꯨꯛ ꯑꯉꯥꯎꯕꯤꯗꯧꯅ ꯂꯩꯈ꯭ꯔꯅꯤ ꯀꯅꯥꯃꯠꯇꯒ ꯋꯥꯔꯤ ꯁꯥꯁꯦ ꯍꯥꯏꯕ ꯐꯥꯎꯕ ꯌꯥꯔꯛꯂꯔꯣꯏꯌꯦ ꯍꯥꯏꯔꯤꯁꯤꯕꯨ ꯑꯁꯦꯡꯕꯅꯦ ꯍꯥꯏꯔꯤꯁꯦ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯊꯧꯗꯣꯛꯇꯨꯗꯩ ꯏꯇꯥꯁꯦ ꯀꯅꯥꯃꯠꯇꯒ ꯋꯥꯔꯤ ꯁꯥꯗꯈꯩ ꯀꯥ ꯃꯅꯨꯡꯗꯒꯤ ꯁꯨꯛꯍꯦꯟ ꯍꯦꯟꯈꯤꯗ꯭ꯔꯕꯅꯤ ꯅꯣꯛꯄ ꯐꯥꯎꯕ ꯀꯥꯎꯈ꯭ꯔꯕꯅꯤ ꯉꯁꯤ ꯈꯛꯇꯅꯤ ꯃꯥꯅ ꯅꯣꯏꯗ ꯆꯠꯂꯨꯁꯦ ꯍꯥꯏꯕꯗ ꯍꯔꯥꯎꯅ ꯌꯥꯅ ꯂꯥꯛꯂꯤꯁꯦ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯄꯤꯕꯥꯅ ꯑꯩꯒꯤ ꯏꯇꯥꯁꯦ ꯋꯥꯔꯤ ꯈꯔ ꯁꯥꯕꯤꯌꯨ ꯄꯤꯕꯥ ꯈꯛꯇꯅꯤ ꯃꯥꯅ ꯍꯧꯖꯤꯛ ꯍꯔꯥꯎ ꯋꯥꯔꯤ ꯁꯥꯖꯗꯣꯏꯁꯦ ꯑꯗꯨꯅ ꯅꯝꯕꯔ ꯂꯧꯅꯔꯣ ꯂꯤꯛꯂꯥꯏ ꯅꯪꯒꯤ ꯅꯝꯕꯔ ꯍꯥꯏꯈ꯭ꯔꯣ ꯂꯤꯛꯂꯥꯏꯅ ꯏꯀꯥꯏ ꯃꯥꯒꯤ ꯐꯣꯟ ꯅꯝꯕꯔꯗꯨ ꯄꯤ ꯄꯤꯕꯥꯁꯨ ꯃꯥꯒꯤ ꯅꯝꯕꯔꯗꯣ ꯂꯤꯛꯂꯥꯏꯗ ꯍꯔꯥꯎꯅ ꯄꯤ ꯑꯗꯨꯒ ꯂꯤꯛꯂꯥꯏꯅ ꯌꯥꯝ ꯇꯞꯅ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯈꯩ ꯄꯤꯕꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯒ ꯁꯦꯜꯐꯤ ꯑꯃ ꯏꯀꯥꯏ ꯀꯥꯞꯇꯨꯅ ꯌꯥꯝ ꯊꯨꯅ ꯑꯃꯨꯛ ꯊꯣꯛꯈꯤ ꯇꯣꯟꯇꯣꯟꯗꯤ ꯂꯤꯛꯂꯥꯏꯒꯤ ꯃꯇꯧꯗꯨꯗ ꯅꯣꯛꯂꯤ ꯄꯤꯕꯥꯗꯤ ꯃꯔꯣꯜ ꯐꯥꯎꯕ ꯊꯣꯛꯈꯤꯗ꯭ꯔꯦ ꯂꯤꯛꯂꯥꯏꯗ ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯄꯥꯊꯧꯗꯤ ꯈꯔ ꯂꯥꯞꯅ ꯗꯨꯀꯥꯟ ꯑꯃꯒꯤ ꯃꯔꯨꯝꯗꯩ ꯏꯉꯛꯅ ꯌꯦꯡꯂꯤ ꯇꯣꯟꯇꯣꯟꯒ ꯂꯤꯛꯂꯥꯏꯒ ꯆꯠꯈꯤꯕꯒ ꯄꯤꯕꯥ ꯌꯨꯝꯗ ꯂꯤꯛꯂꯥꯏꯒꯤ ꯅꯨꯡꯁꯤꯕ ꯃꯇꯧꯗꯨꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯅ ꯇꯨꯃꯤꯟꯅ ꯆꯪꯈꯤ ꯅꯨꯃꯤꯠꯁꯤꯗꯩ ꯄꯤꯕꯥꯁꯨ ꯂꯤꯛꯂꯥꯏꯒꯤ ꯋꯥꯈꯜ ꯅꯠꯇꯅ ꯑꯇꯣꯞꯄ ꯋꯥꯈꯜ ꯈꯟꯕ ꯉꯝꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯂꯤꯛꯂꯥꯏꯒꯁꯨ ꯐꯣꯟꯗ ꯃꯦꯁꯦꯖ ꯊꯥꯅꯗꯨꯅ ꯋꯥꯔꯤꯁꯨ ꯁꯥꯟꯅꯔꯝꯃꯤ ꯄꯥꯊꯧꯗꯤ ꯂꯤꯛꯂꯥꯏꯒ ꯄꯤꯕꯥꯒ ꯃꯣꯏ ꯑꯅꯤꯒꯤ ꯃꯇꯧꯗꯣ ꯂꯣꯏꯅ ꯈꯪꯂꯕꯁꯨ ꯈꯪꯁꯤꯟꯅꯗ ꯁꯥꯗꯨꯅ ꯃꯆꯟꯅꯨꯄꯤꯒꯤ ꯍꯔꯥꯎꯕ ꯃꯤꯅꯣꯛꯇꯣ ꯌꯦꯡꯂꯒ ꯇꯨꯃꯤꯟꯅ ꯂꯩꯖꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯀꯌꯥ ꯍꯧꯈ꯭ꯔꯦ ꯂꯤꯛꯂꯥꯏꯒ ꯄꯤꯕꯥꯒ ꯌꯥꯝꯅꯁꯨ ꯅꯨꯡꯁꯤꯅꯔꯝꯃꯤ ꯅꯨꯡꯁꯤꯕꯗꯨꯅ ꯐꯠꯇꯕ ꯈꯝꯇꯣꯟꯕꯨꯁꯨ ꯀꯥꯎꯊꯣꯛꯂꯨꯔꯦ ꯑꯗꯨꯕꯨ ꯈꯝꯇꯣꯟꯗꯤ ꯍꯧꯖꯤꯛꯁꯨ ꯂꯤꯛꯂꯥꯏꯕꯨ ꯃꯥꯒꯤ ꯑꯣꯏꯒꯅꯤ ꯂꯤꯛꯂꯥꯏ ꯂꯧꯒꯅꯤ ꯍꯥꯏꯗꯨꯅ ꯁꯤꯡꯗꯨꯅ ꯇꯟꯖꯥ ꯂꯨꯝꯗꯨꯅ ꯂꯩꯔꯝꯂꯤ ꯑꯗꯨꯅ ꯅꯣꯡꯃꯗꯤ ꯈꯝꯇꯣꯟꯅ ꯃꯤ ꯅꯦꯛꯇꯨꯅ ꯐꯥꯎꯕ ꯄꯤꯕꯥꯒꯤ ꯌꯨꯝꯗ ꯅꯨꯃꯤꯗꯥꯡ ꯑꯃ ꯂꯥꯛꯇꯨꯅ ꯄꯤꯕꯥꯒꯤ ꯏꯃꯨꯡꯗ ꯀꯤꯍꯟ ꯈꯪꯍꯟꯕ ꯐꯥꯎꯕ ꯌꯥꯎꯔꯝꯃꯤ ꯃꯗꯨꯅ ꯄꯤꯕꯥꯗ ꯀꯤꯕꯒꯤ ꯃꯍꯨꯠꯇ ꯍꯦꯟꯅ ꯑꯁꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯔꯝꯃꯤ ꯈꯝꯇꯣꯟꯅ ꯅꯣꯏꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯁꯦꯡꯗꯤ ꯁꯦꯡꯂꯦꯀꯣ ꯑꯁꯦꯡꯕ ꯍꯥꯏꯕꯨ ꯉꯥꯅꯨ ꯃꯈꯣꯡꯁꯦ ꯆꯤꯛꯂꯒ ꯋꯥꯁꯛꯆꯔꯤꯁꯤꯅꯤ ꯑꯃꯅ ꯑꯃꯨꯛ ꯑꯩꯁꯨ ꯉꯥꯅꯨ ꯃꯇꯨꯝꯁꯤꯒ ꯒ꯭ꯂꯥꯁ ꯁꯤꯃꯒ ꯐꯠ ꯂꯥꯎꯅ ꯆꯤꯡꯁꯤꯜꯂꯒ ꯋꯥꯁꯛꯆꯔꯤꯕꯁꯤꯅꯤ ꯄꯤꯕꯥ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯦ
lawai macha oirabasune mi yamna usitaba anam yamna kanba liklai da yam nuksijaba mi amani khamtona iya ina kian khangan khara tawraga liklai ga lapthokna hangena tawraga handagi hena nuksinanaba toina unanaba sinbaga chapmanarine adordi biba hariba mise mathoi laujaba taidana napa amana adu handakti masa mau faba mi khraneksiko ekhoi di mana tum irai laina yei khine maramdi biba hariba nupa se ekhoi gumbo oktaba nisa basa saba mi nate thabak kanba masa mau faba mi neba amana muk aduda nate biba se moi lawai da mana phudaba waraktaba mi amta leitre boy mi di phai aduga lakna fana ba khara ngamdaba mi shu aramal nupa amana muk lawai da nate ne imphal macha khoi fawa matan na furkhi dudi yai taningre handakti ne akanba sono chuba mihul phataba mi oina nekladamne noi gumba aremba chaba thakko pamba sonju na basa ai hojikti loi khire mamana ba singdana ish nganu ogi toye adubu pamu banina amu yoshin gre khamtona ado noine bibaga liklai ga moi ani di chana gadamne aduga ingonda paude dum pirakadamni ko handakti ma kanana kangi yenge ba mamang dadi minnai aremba chaba pamba noi purudana loina shoikhibe wani mamana ba singdana ish nganu se haudi hawe amu oge to matang su yari khamtona likla ga pibaga question sanaduna leibana nongmadi likla ga pibaga na chingnung ko ki phajaraba chingdom maduda koibelak lami ngaside mi sokhara hanglamba namit oibana khamtona mi nektuna liklai bu pharaga pibabuna tamthina phuange khana sem saduna leirami pibaga liklai ga de madu kari mata khangdana nungsi ipakta leptuna leirami ibani ngasi selasira ayumda haningre senglabane asengbane aina haise hojikandi ai mangha su kaya nungaite ibani mapoksimage kainagadra haibagi akibasu yamna phawe aduna ngasi ibani chelase lohong basune hayeng hekta honglase ai imaga pabaga da hageba ko ngasi chelase ba ai noi de pubiro ba ko asengro nang haibuli lai asengmane haise ngasi chelase ibani ngai khoi chahi amadi warsuwa na ngai minakise hojikti aigi fibam se yamna sokliba kari fibam na sokliba ai lawadi fibam ga loi pharadamne aduga nang hojik chara di hendriba natra yumso nong yu driba natra adu edi yare ai di nangina nakta ngasi laani yumda su thanbigano ai di nangina nakta lengdana leijabadune pamise aisu khangi aisu nangna egi nakta lengdana leibado pame ado ngasi di chen gum seba nang yamna na ba thoktradi aina hayeng sibana ba thoklagandane nang ai mapoksima gi uba phangdadana ne yamna wajhausani ngaraga chachausani ko liklai gi wanda tabada biba soilawi mapi mara chena nungsina liklai de yengduna liklai gi khusa da paraduna nang aina kaptuna angauba amagumna nangbu koi thi thiduna kaptuna koi chatuna lehawdu pambra adoirabade ibani puna semina khibani hena phatro liklai aduna ne aina ngasi chela se haido aina ngam nushi aina ngalamna khigadra haina amu akiba wakhanda khale aduna yamna wai adu chela siko ibani ngasi chela se ba hoi chela se aishuna ngam nushi liklai adu dinya chelam dai gi nusi ba selfie ama kapse nusidra ibani gi nusi ba selfie sa aduga ise yam phajadra phajai yamna phajai malem sida aigi liklai mu phajabi na pidi leiramoi ado ibani gi selfie se kaya disure masing thi de yam yame ada hojiki dudi
Ibaniगी pakhang leisabigine aroiba selfie oidoini. Hayengdaidi mau. Pibaga liklaigagi yam nungsiba tanjaduda ngasaidagi lumduna leiriba khamtona nekpa miyoi kharaduna khanghaudana changlaklaga Pibagi makokta karigumba amana kanna kalami. Aduga liklaibu phaduna pukhirami. Madu ubada piba miku khara ngauramlabasu liklaibu khamtona khudang paiduna phaduna pukhibado kannanaba nupa singduka hawgutuna funarami. Khamtona Hoi noi dilano masigi nupa se makhong khu thude kera hato keram torga kaidano ma langsiluso madugi noina pamba sendo aina pini aigidi liklai fange yare aidi ma puraga chalamage he launi aigi nupi nangbo mamang dana ibu phadana aingondagi nanthokkhrabasu ngasidi ngamlaroi nanthokpa Thado huranba thado haibane Piba masi yam lawi ni hemase ngasidi nangi lawai nupa sinaga kanba ngamlaroi habani nei koino aina kallena sen changna neklaga purakliba moisingsibu piba mathanda si phuba ngamdrajalo as amuk ngahangi dumaina amuk tawduna ne aya yona jini hingjabi ko saibi kaida nong koksil leiduna ayo liglai sien kren nantholaga nantho jien grene phao ne puk thile ayo liglai na pibagi manak tamna kaptuna lauduna chelakpado anak palabukta thabak suriba mi oi khana tabadagi laknarami aduga mafam kharada koibala ko mi sing su chensilaktuna khamton bu chen banang jingaida mi singdona pharami aduga pibaga funari bana passing today pibana sum lakcharak paduda sauning mandana nupa amana thang sori ama lauthoklaga pibana ataiga funari ngai tungdagi nupa duna thangduna hanjin thilami aduga nupa singdo moi ahum amana chen khraga ani amana miyamna phahorami adubu pibadi ina pungangang laduna laimaida longna haithakhirami Pibagi matawaduda liglai chensenduna pibabu konduna kanna kaplami nang karigi kapina liglai ai kishu tawdi se ai gonda yenglo liglai Ivani ngasi cheladabane se kapkana liglai ai kishu tawdi wahai se hairam laga haina liklai bu nuksina yenglamlaga piba wa amuk hanangang lakhidre liklai so piba bu konduna kanna piba bu kauduna kaplamlaga piba gi matam bakta adum tumina laikhibaduna amuk hanna hawalakhidre antobo piba gi thawaiga liklai gi thawaiga de khusamnana hanglaba diya mathakta momonokna kakhirami asumna tha kharagi matung khamton amadi magi mi singduga maragi matung inna mapunsi chupa jail yokhirami adabo pibaga liklaiga gi awat panuksi badudi mama mapa mabung machal singi thamoida kawbangam dana kaptuna adumak lehorami